ꯍꯧꯖꯤꯛ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯅ ꯍꯥꯏꯔꯤ ꯍꯅꯨꯔꯦꯗꯤ ꯍꯥꯏꯔꯤꯕ ꯒꯦꯡ ꯅꯨꯄꯥꯁꯤ ꯀꯤꯗꯅꯦꯞ ꯇꯧꯕ ꯍꯨꯔꯥꯟꯕ ꯑꯃꯗꯤ ꯃꯤ ꯍꯥꯠꯄ ꯇꯨꯞꯄꯒꯤ ꯀꯦꯁ ꯀꯌꯥ ꯑꯃ ꯃꯉꯣꯟꯗ ꯂꯩꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯍꯅꯨꯔꯦꯗꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯎꯠꯂꯛꯂꯦ ꯅꯨꯄꯥ ꯑꯃꯕꯨ ꯇꯝꯊꯤꯅ ꯐꯨꯔꯕ ꯃꯇꯨꯡꯗ ꯃꯊꯛꯇ ꯅꯨꯡ ꯀꯌꯥ ꯑꯃ ꯍꯩꯖꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯂꯦ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯅ ꯃꯈꯥ ꯇꯥꯔꯤ ꯃꯤ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯃꯃꯜꯕꯨ ꯄꯤꯔꯕꯗꯤ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯃꯑꯣꯡꯗ ꯃꯤ ꯍꯥꯠꯇꯣꯛꯄ ꯉꯥꯛꯇꯅꯤ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯥꯒꯤ ꯃꯊꯛꯇ ꯔꯦꯞ ꯀꯦꯁꯇꯤ ꯑꯃꯠꯇ ꯂꯩꯇꯦ ꯃꯍꯥꯛꯁꯤ ꯌꯥꯝꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯃꯥꯕꯨ ꯐꯥꯅꯕ ꯍꯣꯠꯅꯕꯗ ꯈꯔꯗꯤ ꯆꯦꯛꯁꯤꯟꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯀꯣꯟꯁꯇꯦꯕꯜ ꯑꯣꯏꯕ ꯁ꯭ꯔꯤꯅꯤꯋꯥꯁ ꯔꯥꯎ ꯀꯧꯕ ꯃꯤꯁꯛ ꯑꯃ ꯂꯩ ꯃꯥꯅ ꯅꯈꯣꯏꯒꯤꯗꯃꯛꯇ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯀꯣꯟꯁꯇꯦꯕꯜ ꯁ꯭ꯔꯤꯅꯤꯋꯥꯁ ꯔꯥꯎ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯎꯠꯂꯛꯂꯦ ꯃꯍꯥꯛꯁꯤ ꯌꯥꯝꯅ ꯊꯤꯕꯣꯡ ꯂꯥꯎꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯣꯇꯦꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯇꯞ ꯇꯥꯅ ꯆꯥꯔꯤ ꯃꯥꯒꯤ ꯆꯥꯔꯤꯕ ꯃꯑꯣꯡꯁꯤ ꯎꯕꯗ ꯕꯦꯇ꯭ꯔꯤꯗꯤ ꯉꯛꯇꯨꯅ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯂꯩ ꯑꯁꯨꯝꯅ ꯇꯞ ꯇꯥꯅ ꯆꯥꯊꯣꯛꯂꯕ ꯃꯇꯨꯡꯗ ꯍꯣꯇꯦꯜ ꯃꯄꯨꯁꯤꯗ ꯃꯥꯅ ꯄꯩꯁꯥ ꯄꯤꯗꯦ ꯔꯨꯄꯥꯅꯗꯤ ꯄꯩꯁꯥ ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤꯉꯩ ꯃꯥꯅ ꯑꯩꯈꯣꯏ ꯄꯨꯂꯤꯁꯅꯤ ꯍꯥꯏꯔꯝꯂꯒ ꯄꯩꯁా ꯄꯤꯔꯝꯗꯅ ꯊꯣꯛꯂꯛꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯅꯨꯔꯦꯗꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯒꯤ ꯌꯨꯝ ꯈꯪꯍꯟꯅꯕꯒꯤꯗꯃꯛꯇ ꯄꯨꯔꯛꯂꯤꯕꯅꯤ ꯃꯈꯣꯏꯅ ꯈꯣꯡꯅ ꯑꯗꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯁ꯭ꯔꯤꯅꯤꯋꯥꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯗꯤ ꯃꯕꯨꯛ ꯌꯥꯝꯅ ꯀꯪꯗꯨꯅ ꯅꯣꯏꯕꯗꯒꯤ ꯆꯠꯄꯗ ꯌꯥꯝꯅ ꯆꯣꯛꯊꯔꯦ ꯃꯥꯕꯨ ꯌꯦꯡꯂꯒ ꯕꯦꯇ꯭ꯔꯤꯅ ꯍꯥꯏꯔꯤ ꯋꯦꯠ ꯍꯟꯊꯅꯕꯒꯤ ꯃꯔꯝ ꯑꯃ ꯑꯩꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ ꯍꯣꯇꯦꯜꯗ ꯄꯩꯁꯥ ꯄꯤꯔꯒ ꯆꯥꯕꯤꯌꯨ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯋꯦꯠ ꯍꯟꯊꯔꯒꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯅꯨꯄꯥꯁꯤ ꯁꯥꯎꯅꯤꯡꯕꯗ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯕꯦꯇ꯭ꯔꯤꯅ ꯃꯥ ꯁꯥꯎꯗꯅꯕꯒꯤꯗꯃꯛꯇ ꯑꯃꯨꯛ ꯊꯦꯝꯖꯤꯜꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯅꯨꯔꯦꯗꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯌꯨꯝ ꯑꯥꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯇꯥꯛꯂꯦ ꯍꯧꯖꯤꯛ ꯔꯨꯄꯥ ꯑꯃꯗꯤ ꯕꯦꯇ꯭ꯔꯤꯅ ꯇꯧꯁꯤꯟꯅꯗꯨꯅ ꯍꯅꯨꯔꯦꯗꯤꯒꯤ ꯒꯦꯠ ꯃꯃꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯁꯥꯟꯅꯔꯤ ꯇꯧꯕꯇꯕꯨ ꯒꯦꯠ ꯃꯌꯥꯁꯤꯗ ꯍꯨꯏ ꯀꯌꯥ ꯑꯃ ꯂꯩꯔꯝꯗꯨꯅ ꯃꯈꯣꯏꯗ ꯈꯣꯡꯖꯤꯜꯂꯛꯂꯦ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯦ ꯍꯨꯏꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯗ ꯈꯣꯡꯍꯟꯗꯅꯕꯒꯤꯗꯃꯛꯇ ꯕꯦꯇ꯭ꯔꯤꯅ ꯊꯧꯑꯣꯡ ꯑꯃ ꯄꯨꯊꯣꯛꯂꯦ ꯍꯥꯏꯕꯗꯤ ꯑꯆꯥꯄꯣꯠ ꯂꯩꯗꯨꯅ ꯄꯨꯔꯛꯂꯒ ꯍꯨꯏꯁꯤꯡ ꯑꯁꯤꯗ ꯄꯤꯖꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯍꯨꯏꯁꯤꯡ ꯑꯁꯤꯒ ꯃꯥꯒ ꯈꯪꯅꯔꯦ ꯔꯨꯄꯥꯅ ꯃꯉꯣꯟꯗ ꯍꯥꯏꯔꯤ ꯅꯪꯁꯨ ꯂꯧꯁꯤꯡꯗꯤ ꯌꯥꯝꯅ ꯁꯤꯡꯂꯤꯅꯦ ꯃꯁꯤꯗ ꯕꯦꯇ꯭ꯔꯤꯅ ꯂꯧꯁꯤꯡ ꯂꯩꯇꯅ ꯄꯨꯂꯤꯁꯇꯤ ꯑꯣꯏꯕ ꯌꯥꯏ ꯇꯧꯕꯇꯕꯨ ꯂꯧꯁꯤꯡ ꯌꯥꯎꯗꯅꯗꯤ ꯍꯨꯔꯥꯟꯕ ꯑꯣꯏꯕ ꯌꯥꯗꯕꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯍꯅꯨꯔꯦꯗꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯄꯨꯟꯗꯨꯅ ꯂꯩꯕꯁꯤ ꯔꯨꯄꯥꯅ ꯂꯣꯠꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯍꯧꯖꯤꯛ ꯕꯦꯇ꯭ꯔꯤꯅ ꯆꯦꯅ ꯔꯣꯀꯦꯠ ꯁꯦꯝꯂꯒ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯇ꯭ꯔꯥꯟꯁꯃꯤꯇꯔ ꯍꯥꯞꯆꯤꯜꯂꯛꯇꯨꯅ ꯂꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯐꯛꯂꯥꯡꯗ ꯌꯨꯍꯟꯗꯨꯅ ꯊꯝꯂꯤꯕꯅꯤ ꯍꯧꯖꯤꯛ ꯃꯥꯒꯤ ꯍꯌꯤꯡꯈꯣꯏꯒꯤ ꯑꯄꯤꯛꯄ ꯗ꯭ꯔꯣꯟ ꯑꯁꯤ ꯄꯨꯊꯣꯔꯛꯂꯦ ꯑꯗꯨꯒ ꯍꯅꯨꯔꯦꯗꯤꯒꯤ ꯌꯨꯝ ꯑꯁꯤꯗ ꯄꯥꯏꯁꯤꯜꯍꯜꯂꯤꯕꯅꯤ ꯃꯄꯥꯟꯗꯅ ꯃꯥꯅ VR ꯍꯦꯗꯁꯦꯠ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯃꯁꯤꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯌꯦꯡꯂꯤꯕꯅꯤ ꯍꯌꯤꯡꯈꯣꯏꯒꯤ ꯗ꯭ꯔꯣꯟ ꯑꯁꯤꯅ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯃꯅꯨꯡꯁꯤꯗ ꯂꯩꯔꯤꯕꯁꯤꯡꯁꯤ ꯂꯣꯏꯅ ꯎꯔꯦ ꯗ꯭ꯔꯣꯟ ꯑꯁꯤ ꯑꯁꯨꯝ ꯄꯥꯏꯁꯤꯜꯂꯛꯄꯅ ꯍꯅꯨꯔꯦꯗꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯀꯥꯗ ꯌꯧꯁꯤꯜꯂꯛꯂꯦ ꯇꯟꯖꯥꯁꯤꯗ ꯃꯥꯒꯤ ꯐꯣꯟꯗ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯃꯅ ꯀꯣꯜ ꯇꯧꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯤ ꯍꯅꯨꯔꯦꯗꯤ ꯆꯦꯟꯅꯥꯏꯗꯒꯤ ꯅꯪꯕꯨ ꯐꯥꯅꯕꯒꯤꯗꯃꯛꯇ ꯄꯨꯂꯤꯁꯁꯤꯡ ꯂꯥꯛꯂꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯒꯗꯕꯅꯤ ꯃꯐꯝꯁꯤꯗ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯔꯣꯕꯣꯇꯤꯛ ꯑꯣꯏꯕ ꯃꯑꯣꯡꯗ ꯁꯦꯝꯗꯣꯛꯂꯕ ꯈꯣꯟꯖꯦꯜ ꯑꯃꯅꯤ ꯃꯁꯤꯗ ꯍꯅꯨꯔꯦꯗꯤꯅ ꯍꯥꯏꯔꯤ ꯄꯨꯂꯤꯁꯀꯤ ꯍꯦꯛ ꯂꯥꯛꯅꯤꯡꯕ ꯃꯤꯁꯤꯡ ꯂꯥꯛꯆꯁꯅꯨ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯕꯨ ꯍꯥꯠꯇꯣꯛꯂꯒ ꯂꯣꯏꯅ ꯑꯩꯅ ꯐꯨꯝꯖꯤꯟꯒꯅꯤ ꯍꯧꯖꯤꯛ ꯑꯍꯤꯡꯈꯣꯏꯒꯤ ꯗ꯭ꯔꯣꯟ ꯑꯁꯤ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯐꯣꯟ ꯇꯧꯔꯛꯂꯤꯕ ꯅꯝꯕꯔ ꯑꯁꯤꯕꯨ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ ꯇꯧꯕꯇꯕꯨ ꯇꯟꯖꯥꯁꯤꯗ ꯍꯅꯨꯔꯦꯗꯤꯅ ꯎꯊꯣꯛꯈ꯭ꯔꯦ ꯃꯥꯅ ꯆꯪꯁꯤꯜꯂꯛꯄꯁꯤ ꯎꯕꯗꯒꯤ ꯕꯦꯇ꯭ꯔꯤꯅ ꯑꯍꯤꯡꯈꯣꯏꯒꯤ ꯗ꯭ꯔꯣꯟ ꯑꯁꯤꯕꯨ ꯌꯥꯝꯅ ꯊꯨꯅ ꯃꯄꯥꯟꯂꯣꯝꯗ ꯄꯥꯏꯊꯣꯛꯍꯜꯂꯛꯂꯦ ꯇꯟꯖꯥꯁꯤꯗ ꯔꯨꯄꯥꯅ ꯍꯅꯨꯔꯦꯗꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯂꯤꯕꯁꯨ ꯎꯔꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯕꯦꯇ꯭ꯔꯤꯗ ꯍꯅꯨꯔꯦꯗꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯌꯧꯁꯤꯜꯂꯛꯂꯦ ꯅꯪ ꯐꯥꯍꯟꯈꯤꯅꯨ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯛꯂꯦ ꯑꯗꯨꯕꯨ ꯕꯦꯇ꯭ꯔꯤꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯈꯨꯝꯂꯛꯏ ꯑꯩꯕꯨ ꯐꯥꯕ ꯉꯝꯒꯗꯕ ꯉꯁꯤ ꯐꯥꯎꯕꯗ ꯀꯅꯥꯃꯠꯇ ꯄꯣꯛꯇ꯭ꯔꯤ ꯑꯗꯨꯕꯨ ꯃꯥꯅ ꯍꯦꯗꯁꯦꯠ ꯑꯁꯤ ꯂꯧꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯃꯃꯥꯡꯗ ꯍꯅꯨꯔꯦꯗꯤꯒꯤ ꯃꯤꯑꯣꯏ ꯑꯅꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯦ ꯍꯧꯖꯤꯛ ꯕꯦꯇ꯭ꯔꯤꯁꯤ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯦ ꯔꯨꯄꯥꯒ ꯃꯈꯣꯏ ꯑꯅꯤꯗꯤ ꯄꯥꯎ ꯑꯗꯨꯝ ꯐꯥꯎꯅꯔꯤꯕꯅꯤ ꯕꯦꯇ꯭ꯔꯤꯅ ꯈꯣꯟꯖꯦꯜ ꯅꯤꯛꯇꯨꯅ ꯍꯥꯏꯔꯤ ꯑꯩꯗꯤ ꯍꯧꯖꯤꯛꯐꯥꯎ ꯂꯨꯍꯣꯡꯗ꯭ꯔꯤꯕ ꯄꯥꯈꯪ ꯑꯃꯅꯤ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯃꯦꯗꯥꯝꯅ ꯑꯩꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯕꯤꯌꯨ ꯔꯨꯄꯥꯅ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯕꯦꯇ꯭ꯔꯤꯕꯨ ꯒꯥꯔꯤꯗ ꯍꯥꯞꯇꯨꯅ ꯄꯨꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯔꯨꯄꯥꯅ ꯄꯟꯊꯗꯅ ꯄꯥꯎ ꯑꯁꯤꯕꯨ ꯑꯙ꯭ꯌꯥꯟꯗ ꯈꯪꯍꯜꯂꯤ ꯅꯥꯀꯜ ꯑꯃꯗꯅ ꯐꯥꯗꯨꯅ ꯄꯨꯔꯛꯂꯤꯕ ꯕꯦꯇ꯭ꯔꯤꯕꯨ ꯀꯇꯔ ꯑꯃꯗ ꯏꯟꯁꯤꯜꯂꯒ ꯃꯥꯒꯤ ꯆꯔꯝ ꯑꯁꯤ ꯀꯛꯊꯠꯇꯨꯅ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯇꯟꯖꯥꯁꯤꯗ ꯑꯙ꯭ꯌꯥꯟꯁꯤ ꯃꯐꯝꯁꯤꯗ ꯒꯥꯔꯤ ꯌꯥꯡꯅ ꯊꯧꯖꯤꯜꯂꯛꯂꯤꯕꯅꯤ ꯑꯗꯨꯒ ꯃꯐꯝꯁꯤꯒꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯐ꯭ꯌꯨꯁ ꯃꯥꯅ ꯊꯣꯡꯕ ꯍꯥꯏꯔꯦ ꯃꯁꯤꯗꯒꯤ ꯀꯇꯔꯁꯤ ꯂꯦꯞꯂꯦ ꯁꯥꯎꯔꯕ ꯍꯅꯨꯔꯦꯗꯤꯅ ꯑꯙ꯭ꯌꯥꯟꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯑꯗꯨꯒ ꯑꯙ꯭ꯌꯥꯟ ꯑꯁꯤꯁꯨ ꯒꯥꯔꯤꯗꯒꯤ ꯌꯥꯝꯅ ꯃꯨꯛꯈꯥꯏꯅ ꯀꯨꯝꯊꯔꯛꯇꯨꯅ ꯂꯦꯞꯂꯤ ꯍꯅꯨꯔꯦꯗꯤꯅ ꯂꯥꯎꯗꯨꯅ ꯃꯥꯒꯤ ꯃꯤꯁꯤꯡꯗ ꯍꯥꯏꯔꯤ ꯃꯥꯕꯨ ꯍꯧꯖꯤꯛꯃꯛ ꯍꯥꯠꯇꯣꯛꯇꯨꯅ ꯂꯩꯅꯨꯡꯗ ꯐꯨꯝꯖꯤꯟꯒꯗꯕꯅꯤ ꯃꯁꯤꯗꯒꯤ ꯒꯦꯡ ꯅꯨꯄꯥ ꯑꯃꯅ ꯊꯥꯡ ꯌꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯆꯦꯟꯁꯤꯜꯂꯨꯏ ꯑꯗꯨꯕꯨ ꯑꯙ꯭ꯌꯥꯟꯅ ꯊꯤꯟꯗꯣꯔꯛꯄꯗ ꯃꯥ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯔꯦ ꯂꯩꯔꯤꯕ ꯃꯁꯤꯡ ꯌꯥꯝꯂꯕ ꯒꯦꯡꯁꯇꯔꯁꯤꯡꯁꯤꯅ ꯃꯥꯕꯨ ꯐꯨꯅꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯑꯙ꯭ꯌꯥꯟꯅ ꯑꯃꯨꯛ ꯊꯤꯟꯗꯣꯔꯛꯄ ꯑꯃꯗꯤ ꯀꯥꯎꯊꯣꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯂꯥꯞꯅ ꯄꯥꯏꯊꯣꯛꯇꯨꯅ ꯆꯠꯄ ꯉꯥꯛꯇꯅꯤ ꯃꯈꯨꯠꯇ ꯌꯣꯠꯆꯩ ꯑꯃ ꯄꯥꯏꯔꯒ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯒꯦꯡ ꯃꯦꯝꯕꯔꯁꯤꯡꯁꯨ ꯃꯥꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯊꯔꯦ ꯃꯁꯤ ꯎꯕꯗꯒꯤ ꯁꯥꯎꯅꯤꯡꯂꯕ ꯍꯅꯨꯔꯦꯗꯤ ꯑꯁꯤ ꯑꯙ꯭ꯌꯥꯟꯕꯨ ꯐꯨꯅꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯃꯥꯏꯗꯁꯨ ꯌꯣꯠꯆꯩꯅ ꯀꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯒꯦꯡꯁꯇꯔꯁꯤꯡ ꯑꯁꯤ ꯐꯨꯕꯁꯤ ꯎꯕꯗ ꯕꯦꯇ꯭ꯔꯤꯁꯤ ꯍꯔꯥꯎꯕꯗ ꯂꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯃꯥꯅꯁꯨ ꯒꯦꯡ ꯃꯦꯝꯕꯔꯁꯤꯡ ꯑꯁꯤꯗ ꯈꯨꯠ ꯊꯥꯗꯨꯅ ꯐꯨꯕ ꯍꯧꯔꯛꯂꯦ ꯍꯅꯨꯔꯦꯗꯤꯅ ꯆꯥꯎꯔꯕ ꯔꯦꯟꯆꯨ ꯑꯃ ꯄꯥꯏꯗꯨꯅ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯑꯙ꯭ꯌꯥꯟꯅ ꯃꯁꯤꯕꯨ ꯐꯥꯔꯒ ꯃꯥꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯔꯦ ꯃꯥꯒꯤ ꯃꯀꯣꯛꯄꯨ ꯌꯣꯠ ꯑꯃꯗ ꯐꯨꯖꯤꯜꯍꯜꯂꯕ ꯃꯇꯨꯡꯗ ꯃꯃꯥꯏꯗ ꯈꯣꯡ ꯌꯥꯝꯅ ꯀꯟꯅꯁꯨ ꯀꯥꯎꯁꯤꯜꯂꯤ ꯃꯁꯤꯗꯒꯤ ꯃꯥ ꯍꯧꯖꯤꯛ ꯆꯩꯅꯥꯈꯣꯜ ꯈꯥꯡꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯒꯦꯡꯁꯇꯔꯁꯤꯡ ꯑꯁꯤꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯔꯕ ꯃꯇꯨꯡꯗ ꯍꯅꯨꯔꯦꯗꯤꯕꯨ ꯑꯙ꯭ꯌꯥꯟꯅ ꯐꯥꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯍꯔꯤꯁꯅ ꯀꯅꯥꯅꯣ ꯈꯪꯗꯕ ꯃꯤꯁꯛ ꯑꯃꯗ ꯀꯣꯜ ꯇꯧꯗꯨꯅ ꯍꯥꯏꯔꯤ ꯑꯙ꯭ꯌꯥꯟ ꯁꯥꯔꯅ ꯍꯅꯨꯔꯦꯗꯤꯕꯨ ꯐꯥꯈ꯭ꯔꯦ ꯃꯥꯕꯨ ꯍꯧꯖꯤꯛ ꯏꯟꯇꯦꯔꯣꯒꯦꯁꯟꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯍꯧꯖꯤꯛ ꯍꯅꯨꯔꯦꯗꯤꯕꯨ ꯋꯥꯍꯪ ꯆꯠꯊꯔꯤꯕ ꯃꯐꯝꯁꯤꯗ ꯎꯠꯂꯛꯂꯦ ꯃꯥꯅ ꯍꯥꯏꯔꯤ ꯏꯟꯇꯔꯅꯦꯠ ꯀꯣꯜꯒꯤ ꯈꯨꯠꯊꯥꯡꯗ ꯀꯅꯥꯅꯣ ꯃꯁꯛ ꯈꯪꯗꯕ ꯃꯤ ꯑꯃꯅ ꯑꯩꯉꯣꯟꯗ ꯍꯦꯛ ꯄꯥꯎ ꯐꯥꯎꯔꯛꯏ ꯃꯥꯅ ꯇꯧ ꯍꯥꯏꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯑꯩꯅ ꯁꯨꯝ ꯄꯥꯡꯊꯣꯛꯄꯅꯤ ꯄꯩꯁꯥꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯆꯥꯎꯅ ꯑꯩꯉꯣꯟꯗ ꯄꯤꯕꯅꯤ ꯃꯇꯧ ꯑꯗꯨꯝꯅ ꯅꯣꯡꯃꯗꯤ ꯑꯣꯖꯥ ꯅꯨꯄꯤ ꯑꯗꯨꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯅꯤ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃ ꯍꯟꯒꯠꯇꯨꯅ ꯎꯠꯂꯛꯂꯦ ꯁꯔꯟꯌꯥꯅ ꯑꯣꯇꯣ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯇ꯭ꯔꯛ ꯑꯃꯅ ꯊꯣꯝꯒꯗꯕ ꯁꯝꯅꯥꯗ ꯂꯩ ꯑꯗꯨꯒꯗꯤ ꯇ꯭ꯔꯛ ꯑꯁꯤꯗ ꯌꯥꯎꯔꯝꯂꯤꯕꯁꯤ ꯍꯅꯨꯔꯦꯗꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯑꯣꯏꯔꯝꯂꯦ ꯍꯅꯨꯔꯦꯗꯤꯅ ꯃꯈꯥ ꯇꯥꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯥꯕꯨ ꯑꯩꯅ ꯍꯥꯠꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯥꯏ ꯄꯥꯛꯈꯤꯗꯕꯅꯤ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯑꯣꯖꯥ ꯅꯨꯄꯤꯁꯤꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗ ꯄ꯭ꯔꯦꯁꯔ ꯀꯟꯅ ꯄꯤꯔꯛꯈꯤꯕꯅꯤ
ꯃꯁꯤꯗꯒꯤ ꯑꯩꯅ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯦꯛ ꯇꯧꯕ ꯃꯇꯝꯗꯗꯤ ꯁ꯭ꯀꯨꯜ ꯃꯅꯨꯡꯗꯒꯤ ꯃꯍꯥꯛꯅ ꯏꯀꯣꯟ ꯀꯣꯟꯅ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯪꯂꯦ ꯃꯁꯤꯗꯒꯤ ꯃꯥꯕꯨ ꯁ꯭ꯀꯨꯜ ꯃꯅꯨꯡꯗ ꯑꯩꯅ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯈꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯑꯗꯨ ꯍꯟꯒꯠꯇꯨꯅ ꯑꯃꯨꯛ ꯎꯠꯂꯛꯂꯦ ꯖꯣꯆꯩꯅ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯆꯪꯂꯛꯂꯤꯕꯁꯤ ꯍꯅꯨꯔꯦꯗꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯑꯣꯏꯔꯝꯂꯦ ꯁꯔꯟꯌꯥꯅ ꯃꯥꯕꯨ ꯎꯕꯗ ꯄꯥꯈꯠꯄꯗꯒꯤ ꯑꯄꯥꯏꯕ ꯄꯣꯠꯆꯩꯁꯤꯡ ꯊꯥꯖꯤꯜꯂꯝꯂꯒ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯆꯦꯜꯂꯤꯕꯅꯤ ꯑꯁꯨꯝꯅ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯀꯣꯛꯇ ꯌꯣꯠꯆꯩꯅ ꯀꯜꯂꯦ ꯑꯗꯨꯒ ꯂꯥꯎꯕ ꯉꯝꯗꯅꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯆꯔꯝ ꯑꯁꯤ ꯌꯣꯠꯆꯩꯅ ꯅꯝꯈꯥꯏꯔꯒ ꯊꯨꯒꯥꯏꯕꯅꯤ ꯃꯁꯤ ꯃꯇꯨꯡꯗ ꯌꯣꯠꯆꯩꯁꯤꯅ ꯌꯥꯡꯂꯦꯟꯗꯁꯨ ꯌꯥꯝꯅ ꯀꯟꯅ ꯀꯜꯂꯤ ꯃꯇꯧ ꯁꯨꯝꯅ ꯇꯝꯊꯤꯅ ꯐꯨꯔꯕ ꯃꯇꯨꯡꯗ ꯁꯔꯟꯌꯥꯕꯨ ꯃꯥꯅ ꯔꯦꯞ ꯇꯧꯔꯒ ꯍꯥꯠꯄꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯄꯨꯂꯤꯁꯀꯤ ꯃꯐꯝꯗ ꯋꯥꯔꯤ ꯂꯤꯊꯣꯛꯇꯨꯅ ꯂꯣꯏꯅ ꯈꯪꯍꯜꯂꯦ ꯑꯙ꯭ꯌꯥꯟꯅ ꯁꯥꯎꯅ ꯍꯪꯂꯤ ꯃꯥꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯅꯉꯣꯟꯗ ꯍꯥꯏꯔꯛꯄ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇ ꯃꯥꯕꯨ ꯔꯦꯞ ꯇꯧꯔꯤꯕꯅꯣ ꯍꯟꯗꯨꯔꯦꯗꯤꯅ ꯈꯨꯝꯃꯤ ꯔꯦꯞ ꯇꯧꯔꯒ ꯍꯥꯠꯂꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯍꯥꯏꯔꯛꯄꯅꯤ ꯃꯗꯨꯒꯤꯗꯃꯛꯇꯁꯨ ꯑꯦꯛꯁꯇ꯭ꯔꯥ ꯑꯣꯏꯅ ꯄꯩꯁꯥ ꯐꯪꯂꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯕꯒꯤ ꯔꯨꯄꯥꯅ ꯄꯩꯁꯥꯒꯤꯗꯃꯛꯇ ꯔꯦꯞ ꯇꯧꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯃꯥꯏꯗ ꯌꯥꯝꯅ ꯀꯟꯅ ꯀꯥꯎꯈ꯭ꯔꯦ ꯍꯅꯨꯔꯦꯗꯤꯅ ꯁꯦꯅꯥꯈꯣꯜ ꯈꯥꯡꯕꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯕꯨ ꯍꯥꯠꯇꯣꯛꯂꯝꯕ ꯇꯥꯔꯕꯗꯤ ꯃꯗꯨꯒꯤ ꯑꯆꯨꯝꯕ ꯋꯥꯐꯝꯁꯤꯡ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯄꯨꯂꯤꯁꯅ ꯌꯥꯝꯅ ꯀꯟꯅ ꯊꯤꯒꯠꯂꯛꯀꯅꯤ ꯇꯧꯕꯇꯕꯨ ꯔꯦꯞ ꯇꯧꯔꯒ ꯍꯥꯠꯇꯣꯛꯂꯝꯕ ꯇꯥꯔꯕꯗꯤ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯀ꯭ꯂꯣꯖ ꯇꯧꯁꯤꯟꯈꯤꯒꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯒ ꯂꯣꯏꯅꯅ ꯊꯕꯛ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯇꯧꯍꯟꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯃꯈꯥ ꯇꯥꯔꯤ ꯍꯞꯇꯥ 2 ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯣꯖꯥ ꯅꯨꯄꯤꯗꯨꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯃꯗꯤ ꯃꯥꯕꯨ ꯍꯥꯠꯄꯗ ꯁꯤꯖꯤꯟꯅꯈꯤꯕ ꯌꯣꯠꯆꯩ ꯑꯗꯣ ꯗꯨꯀꯥꯟ ꯑꯃꯒꯤ ꯃꯅꯨꯡꯗ ꯊꯝꯂꯝꯅꯕꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯕꯅꯤ ꯑꯗꯨꯒ ꯍꯦꯜꯃꯦꯠ ꯑꯃꯕꯨꯅ ꯁ꯭ꯀꯨꯜ ꯃꯅꯨꯡꯗ ꯊꯝꯂꯝꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤ ꯑꯩꯅ ꯍꯦꯜꯃꯦꯠ ꯑꯗꯣ ꯁ꯭ꯀꯨꯜ ꯃꯅꯨꯡꯗ ꯊꯝꯂꯝꯕꯅꯤ ꯃꯥꯅ ꯈꯣꯟꯖꯦꯜ ꯇꯞꯊꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯨꯄꯤꯗꯨꯕꯨ ꯀꯔꯤꯒꯤꯗꯃꯛꯇ ꯍꯥꯠꯂꯨ ꯍꯥꯏꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯤꯗꯤ ꯑꯩ ꯑꯁꯦꯡꯕꯃꯛꯀꯤ ꯈꯪꯖꯗꯕꯅꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯃꯤ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯂꯤꯕ ꯃꯤꯁꯛꯁꯤꯡ ꯑꯗꯨꯁꯨ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯑꯩ ꯑꯁꯦꯡꯕꯃꯛꯀꯤ ꯈꯪꯖꯗꯦ ꯃꯥꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯙ꯭ꯌꯥꯟꯁꯤ ꯀꯥꯁꯇꯒꯤ ꯊꯣꯛꯈ꯭ꯔꯦ ꯇꯟꯖꯥꯁꯤꯗ ꯕꯦꯇ꯭ꯔꯤꯅ ꯍꯥꯏꯔꯤ ꯀꯔꯤꯅꯣ ꯅꯨꯄꯥꯁꯤꯕꯨ ꯂꯦꯝꯅ ꯊꯥꯗꯣꯛꯂꯒꯗ꯭ꯔꯥ ꯃꯥꯕꯨ ꯏꯟꯀꯥꯎꯟꯇꯔ ꯇꯧꯗꯨꯅ ꯍꯥꯠꯂꯔꯣꯏꯗ꯭ꯔꯣ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯣ ꯑꯩ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯑꯙ꯭ꯌꯥꯟꯁꯤ ꯃꯥꯒꯤ ꯂꯤꯆꯠ ꯍꯣꯡꯗꯣꯛꯂꯦ ꯍꯥꯏꯕꯗꯤ ꯃꯤꯕꯨ ꯑꯦꯟꯀꯥꯎꯟꯇꯔ ꯇꯧꯗꯨꯅ ꯍꯥꯠꯄꯒꯤ ꯊꯕꯛ ꯑꯁꯤ ꯇꯣꯛꯂꯒꯦ ꯍꯥꯏꯕꯁꯤꯅꯤ ꯃꯥꯅ ꯈꯜꯂꯤꯕꯁꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯙ꯭ꯌꯥꯟꯒꯤ ꯇꯤꯝ ꯑꯁꯤ ꯍꯅꯨꯔꯦꯗꯤꯕꯨ ꯄꯨꯗꯨꯅ ꯒꯥꯔꯤ ꯊꯧꯔꯛꯂꯤꯕꯅꯤ ꯑꯗꯨꯒꯗꯤ ꯈꯪꯍꯧꯗꯅ ꯃꯐꯝꯁꯤꯗ ꯕꯣꯝ ꯄꯣꯈꯥꯏꯔꯛꯂꯦ ꯎꯐꯨꯜ ꯃꯔꯛꯁꯤꯗ ꯄꯨꯂꯤꯁꯁꯤꯡꯅ ꯆꯦꯟꯁꯤꯟꯅꯔꯛꯄ ꯃꯇꯝꯗꯗꯤ ꯍꯅꯨꯔꯦꯗꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯒꯤ ꯆꯔꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯥꯡꯅ ꯂꯦꯟꯗꯨꯅ ꯊꯝꯂꯝꯂꯦ ꯃꯁꯤꯗꯒꯤ ꯃꯥ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯁꯤꯔꯦ ꯃꯁꯤ ꯎꯕꯗ ꯑꯙ꯭ꯌꯥꯟꯁꯤꯗꯤ ꯉꯛꯄꯗ ꯂꯣꯏꯔꯕꯅꯤ ꯃꯇꯧꯁꯨꯝꯅ ꯏꯕꯤꯗꯦꯟꯁ ꯑꯣꯏꯒꯗꯕ ꯃꯤꯁꯛꯁꯤꯅ ꯁꯤꯕꯁꯤꯗ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗꯅ ꯑꯙ꯭ꯌꯥꯟꯁꯤ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯈꯣꯏ ꯍꯧꯖꯤꯛ ꯆꯦꯟꯅꯥꯏꯗ ꯑꯃꯨꯛ ꯌꯧꯁꯤꯜꯂꯛꯂꯦ ꯗꯤꯖꯤꯄꯤ ꯁ꯭ꯔꯤꯅꯤꯋꯥꯁꯅ ꯍꯥꯏꯔꯤ ꯍꯧꯖꯤꯛꯇꯤ ꯃꯤꯍꯥꯠꯄ ꯅꯨꯄꯥꯗꯨꯁꯨ ꯁꯤꯔꯕꯅꯤꯅ ꯃꯈꯥ ꯇꯥꯅ ꯀꯦꯁ ꯑꯁꯤꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯔꯒ ꯀꯅꯥꯕꯨ ꯐꯥꯒꯦ ꯍꯥꯏꯔꯤꯕꯅꯣ ꯃꯁꯤꯗ ꯑꯙ꯭ꯌꯥꯟꯅ ꯈꯨꯝꯃꯤ ꯍꯅꯨꯔꯦꯗꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯗꯤ ꯁꯨꯛꯅꯒꯤ ꯄꯩꯁꯥ ꯄꯤꯗꯨꯅ ꯅꯦꯛꯄ ꯃꯤꯍꯥꯠꯄ ꯑꯃꯅꯤ ꯃꯥꯕꯨ ꯃꯤ ꯍꯥꯠꯍꯟꯅꯕꯒꯤꯗꯃꯛꯇ ꯅꯦꯛꯂꯤꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯑꯄꯪꯕ ꯁꯤꯔꯒ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅ ꯃꯥꯕꯨ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯅ ꯂꯦꯝꯅ ꯊꯥꯒꯗꯧꯔꯤꯕꯅꯣ ꯃꯥꯕꯨ ꯁꯨꯛꯁꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯐꯥꯅꯅꯕ ꯑꯩꯈꯣꯏꯅ ꯍꯣꯠꯅꯒꯗꯕꯅꯤ ꯇꯟꯖꯥꯁꯤꯗ ꯀꯃꯤꯁꯅꯔꯁꯤꯅ ꯍꯥꯏꯔꯛꯏ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟ ꯑꯩꯈꯣꯏꯕꯨ ꯑꯄꯪꯕ ꯁꯤꯔꯝꯂꯦ ꯍꯥꯏꯕꯁꯤ ꯄꯨꯂꯤꯁ ꯃꯁꯦꯜ ꯑꯩꯈꯣꯏ ꯈꯔ ꯈꯛꯇꯅ ꯈꯪꯕꯅꯤ ꯇꯧꯕꯇꯕꯨ ꯀꯦꯁ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯨꯕ ꯇꯥꯔꯕꯗꯤ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟ ꯑꯩꯈꯣꯏꯁꯤ ꯑꯄꯪꯕꯅꯤ ꯍꯥꯏꯕꯗꯨ ꯎꯠꯊꯣꯛꯀꯗꯧꯔꯤꯕꯅꯤ ꯑꯙ꯭ꯌꯥꯟꯅ ꯍꯥꯏꯔꯤ ꯀꯦꯁ ꯑꯁꯤꯕꯨ ꯁꯥꯔꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯛꯈꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯀꯔꯤꯒꯤꯗꯃꯛꯇ ꯁꯥꯔꯅ ꯀꯦꯁ ꯑꯁꯤ ꯃꯈꯥ ꯆꯠꯊꯗꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯕꯤꯔꯤꯕꯅꯣ ꯗꯤꯖꯤꯄꯤꯅ ꯍꯥꯏꯔꯛꯏ ꯌꯥꯝꯂꯕꯗ ꯊꯥ ꯑꯃꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯄꯤꯔꯤ ꯀꯔꯤꯒꯨꯝꯕ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯑꯃꯇꯪ ꯍꯦꯛ ꯌꯥꯎꯔꯛꯄ ꯇꯥꯔꯕꯗꯤ ꯀꯦꯁ ꯑꯁꯤ ꯈꯨꯗꯛꯇ ꯀ꯭ꯂꯣꯖ ꯇꯧꯁꯤꯟꯒꯗꯕꯅꯤ ꯃꯁꯤꯗ ꯑꯙ꯭ꯌꯥꯟꯅ ꯈꯨꯝꯃꯤ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯇ ꯂꯥꯛꯍꯜꯂꯣꯏ ꯑꯩꯈꯣꯏꯒꯤ ꯇꯤꯝꯅ ꯃꯈꯥ ꯇꯥꯅ ꯊꯤꯖꯤꯟꯕꯁꯨ ꯍꯧꯈ꯭ꯔꯕꯅꯤ ꯁꯥꯔꯅ ꯄꯤꯔꯤꯕ ꯃꯇꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯣꯏꯗꯅꯃꯛꯀꯤ ꯀꯦꯁ ꯑꯁꯤ ꯁꯣꯜꯕ ꯇꯧꯔꯒꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯙ꯭ꯌꯥꯟꯒꯤ ꯀꯥꯡꯕꯨꯅ ꯃꯃꯥꯡꯗ ꯒꯨꯅꯅ ꯁꯔꯟꯌꯥꯒꯤ ꯈꯨꯠꯇ ꯌꯥꯟꯗꯨꯅ ꯈꯟꯅꯕꯒꯤ ꯃꯑꯣꯡꯗ ꯇꯧꯈꯤꯕ ꯑꯁꯤꯒꯤ ꯐꯣꯇꯣ ꯑꯃ ꯌꯦꯡꯂꯤ ꯔꯨꯄꯥꯅ ꯍꯥꯏꯔꯤ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯂꯩꯔꯤꯕꯁꯤ ꯃꯦꯇ꯭ꯔꯣ ꯇ꯭ꯔꯦꯟꯒꯤ ꯇ꯭ꯔꯦꯛꯁꯤꯡꯅꯤ ꯂꯣꯀꯦꯁꯟ ꯈꯪꯗꯅꯕꯒꯤꯗꯃꯛꯇ ꯚꯤꯗꯤꯑꯣꯕꯨ ꯀ꯭ꯔꯣꯞ ꯇꯧꯊꯣꯛꯂꯒ ꯃꯈꯣꯏꯅ ꯊꯥꯔꯛꯄꯅꯤ ꯑꯙ꯭ꯌꯥꯟꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯐꯝ ꯑꯃꯗ ꯃꯥꯅ ꯀꯂꯝꯅ ꯁꯥꯔꯀꯜ ꯑꯃ ꯈꯣꯠꯆꯤꯜꯂꯦ ꯑꯗꯨꯒ ꯃꯥꯅ ꯃꯈꯥ ꯇꯥꯔꯤ ꯆꯦꯟꯅꯥꯏꯗ ꯂꯩꯔꯤꯕ ꯃꯦꯇ꯭ꯔꯣ ꯇ꯭ꯔꯦꯟꯁꯤꯡ ꯑꯁꯤ ꯑꯦꯂꯤꯚꯦꯇꯦꯗ ꯇ꯭ꯔꯦꯛꯁꯤꯡ ꯑꯃꯗꯤ ꯑꯟꯗꯔꯒ꯭ꯔꯥꯎꯟ ꯇ꯭ꯔꯦꯛꯁꯤꯡꯗ ꯆꯦꯟꯕꯅꯤ ꯁꯔꯐꯦꯁꯇ ꯆꯦꯟꯕ ꯇ꯭ꯔꯦꯟꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯂꯕꯗ ꯃꯐꯝ 4-5ꯗꯒꯤ ꯍꯦꯟꯅ ꯐꯪꯂꯣꯏ ꯑꯗꯨꯅ ꯇꯤꯝ ꯁꯦꯝꯂꯒ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯊꯤꯒꯗꯕꯅꯤ ꯁꯣꯏꯗꯅꯃꯛꯀꯤ ꯏꯟꯐꯣꯔꯃꯦꯁꯟ ꯈꯔꯗꯤ ꯐꯪꯒꯅꯤ ꯃꯁꯤꯗꯒꯤ ꯇꯤꯝꯁꯤꯡ ꯈꯥꯏꯗꯣꯛꯅꯗꯨꯅ ꯃꯈꯣꯏꯒꯤ ꯄꯨꯂꯤꯁ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤ ꯇ꯭ꯔꯦꯟ ꯂꯝꯕꯤꯅ ꯂꯩꯕ ꯃꯐꯝꯁꯤꯡꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯊꯤꯔꯤ ꯍꯧꯖꯤꯛ ꯑꯙ꯭ꯌꯥꯟꯅ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖꯇ ꯌꯥꯎꯔꯤꯕ ꯃꯐꯝ ꯑꯁꯤꯕꯨ ꯖꯨꯝ ꯇꯧꯊꯣꯛꯇꯨꯅ ꯌꯦꯡꯂꯤ ꯑꯗꯨꯒꯗꯤ ꯍꯧꯖꯤꯛ ꯐꯨꯇꯦꯖꯇ ꯌꯥꯎꯔꯤꯕ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅꯁꯨ ꯈꯪꯂꯦ ꯑꯙ꯭ꯌꯥꯟꯅ ꯁꯨꯝ ꯆꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯐꯨꯇꯦꯖ ꯑꯁꯤꯕꯨ ꯅꯝꯂꯝꯂꯤꯕ CCTV ꯀꯦꯃꯦꯔꯥ ꯑꯁꯤ ꯃꯐꯝꯁꯤꯗ ꯂꯩꯔꯦ ꯍꯥꯏꯕꯁꯤꯁꯨ ꯈꯪꯂꯦ ꯇꯟꯖꯥꯁꯤꯗ ꯃꯥꯅ ꯑꯗꯨꯝ ꯆꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯅꯥꯛꯁꯤꯗ ꯅꯦꯠ ꯑꯦꯀꯥꯗꯃꯤ ꯍꯥꯏꯔꯤꯕꯁꯤꯒꯤ ꯕꯤꯜꯗꯤꯡꯁꯨ ꯂꯩꯕ ꯎꯔꯦ ꯔꯨꯄꯥꯅ ꯍꯥꯏꯔꯤ ꯒꯨꯅꯥꯒꯤ ꯃꯊꯛꯇ ꯅꯨꯄꯤꯗ ꯅꯥꯇꯩ ꯆꯥꯗꯕ ꯊꯕꯛꯁꯤꯡ ꯆꯠꯊꯩ ꯍꯥꯏꯕꯒꯤ ꯀꯦꯁ ꯊꯥꯡꯒꯠꯂꯛꯈꯤꯕꯗꯨ ꯃꯁꯤꯒꯤ ꯀꯝꯄꯅꯤ ꯑꯁꯤꯅꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯐꯣꯡꯗꯣꯛꯂꯤ ꯒꯨꯅꯥꯒꯤ CCTV ꯐꯨꯇꯦꯖ ꯑꯁꯤꯕꯨ ꯊꯥꯔꯛꯂꯤꯕꯁꯤ ꯃꯈꯣꯏꯒꯤ ꯅꯦꯠ ꯑꯦꯀꯥꯗꯃꯤ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯀꯦꯃꯦꯔꯥꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅꯁꯨ ꯚꯥꯞ ꯇꯥꯔꯦ ꯃꯁꯤꯗꯒꯤ ꯑꯙ꯭ꯌꯥꯟ ꯑꯃꯗꯤ ꯔꯨꯄꯥ ꯃꯈꯣꯏ ꯑꯅꯤꯅ ꯅꯦꯠ ꯑꯦꯀꯥꯗꯃꯤꯒꯤ ꯕꯤꯜꯗꯤꯡ ꯃꯅꯨꯡꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯦ ꯇꯟꯖꯥꯁꯤꯗ ꯁ꯭ꯋꯦꯇꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅꯁꯨ SP ꯑꯙ꯭ꯌꯥꯟꯅ ꯃꯐꯝꯁꯤꯗ ꯆꯪꯂꯛꯂꯤꯕꯁꯤ ꯎꯔꯦ ꯃꯥꯒꯤ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯄꯥꯈꯠꯄ ꯑꯃꯗꯤ ꯐꯥꯎꯔꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯒꯤ ꯀꯥꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯍꯧꯖꯤꯛ ꯁ꯭ꯋꯦꯇꯥꯅ ꯍꯥꯏꯔꯤ ꯍꯣꯏ ꯁꯥꯔꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯆꯨꯝꯃꯤ ꯃꯁꯤꯒꯤ ꯐꯨꯇꯦꯖ ꯑꯁꯤꯕꯨ ꯅꯝꯂꯤꯕꯁꯤ ꯑꯩꯈꯣꯏꯒꯤ CCTV ꯀꯦꯃꯦꯔꯥꯅꯅꯤ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯅ ꯃꯈꯥ ꯇꯥꯅ ꯑꯍꯦꯟꯕ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯖꯔꯛꯀꯦ ꯍꯥꯏꯗꯨꯅꯁꯨ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯙ꯭ꯌꯥꯟꯅꯗꯤ ꯃꯈꯣꯏꯒꯤ ꯅꯦꯠ ꯑꯦꯀꯥꯗꯃꯤ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤꯁꯤꯒꯤ ꯃꯊꯛꯇ ꯆꯤꯡꯅꯕ ꯐꯥꯎꯔꯕꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯙ꯭ꯌꯥꯟꯅ ꯌꯨꯝꯗ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯅꯦꯠ ꯑꯦꯀꯥꯗꯃꯤ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤꯁꯤꯒꯤ ꯃꯔꯝꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯤꯗꯤꯑꯣꯁꯤꯡ ꯌꯦꯡꯂꯤ ꯍꯧꯖꯤꯛ ꯎꯠꯂꯛꯂꯤꯕꯁꯤ ꯆꯥꯎꯔꯕ ꯁ꯭ꯇꯦꯗꯤꯌꯝ ꯑꯃꯗꯅꯤ ꯅꯦꯠ ꯑꯦꯀꯥꯗꯃꯤ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤꯁꯤꯒꯤ ꯐꯥꯎꯟꯗꯔ ꯑꯣꯏꯔꯤꯕ ꯅꯇ꯭ꯔꯥꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯨ ꯎꯠꯂꯛꯂꯦ ꯃꯥ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯁꯤꯅ ꯈꯨꯕꯥꯛ ꯍꯧꯅ ꯍꯧꯅ ꯈꯨꯟꯅꯔꯤ ꯍꯧꯖꯤꯛ ꯃꯥꯅ ꯍꯥꯏꯔꯤ ꯅꯨꯡꯁꯤꯖꯔꯕ ꯑꯩꯒꯤ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡ
matamgi mamal khangba mi sing khaktana punchida mai pakpa haibadu oibani adom yumdagina coaching center phawba chatpagi matam maduda thadariba nakhoi khoi effort sing starting toriba paisa sing coaching center phawba nakhoi bu thinna bo hanabada nakhoi parents sing gi mangliba matam madu sing ado free nati paisa tingliba ngaktani maramaduna nakhoi gi damakti yenglaga net academy na anouba awonba mapurakibani asengmaki saka unaduna wari sana bahibase ngasi haiba numit asina aroi boy ge doribani maramdi nakhoi gi damakta net academy na purakibasi yumda phamna online gi khuthang da nakhoi class khudimak chathaba haibani asom harapda mafam sti libu mayam asna khobak hauna khunari natrasna awduna hairi hujikti lura exam ki anakhoi na mayok na nabagi damakta sem sharaba natra maramdi net academy na nakhoi gi damakta araiba pamba yedu puthoklabani asom harapkista tilibu mayam se hauna khobak khunari masigi video sing asi sp ariani yenglibani natrasna makhatan hairi lura exam sing gumai pak ngamnabagi damakta satra singna sanaroi amagi bato gum yamna wana honaba darkar lai maramaduna mai pak ngamnabagi damakta teaching process ta maroi na miyeng changbagi mahutta coaching process ta na maroi na miyeng thamgadabani adu argadi 100% gi result purak ngamgani aduga hujik adhyana atopa video amam yengi paugi video asda hairi basi government school gi satra singbu phagat hanabagi damakta net academy hariba company siga khusamna duna government school gi satra singbu coaching pi hanabagi scheme am hangdole masigi damakta net academy amadi government ani gi marakta crore lising kun manga gi senpham oigadaba deal lama yanare hojek natras haribu nupasna online class ta unanabagi damakta satra singdi enthokadaba tablet singsu ulli masigi matungda adhyana magi nupi tharada call tawduna hairi net academy hariba sigi maramda saranyana maga pulam baloinram boza singda phongdok lamba leibra haibu hangu aduga rupa saranyana teachers association gi pulli boza singda net academy gi maramda wafam sing phongdok lamba leibra haibu hangu haiduna hairagli mathangi sindana thara amadi magi youtube channel gi cameraman oiribu nupasika punduna kaina kumari da saranyana oza orambai school sigi oza singo unaduna wari watai sing sanari oza nupisna hairi yadraba tablet singi repairing tawna bagi damakta saranyana net academy de call tawduna wari sanakibani asumna haibaga hokraba thawdok hangatunu ulale net academy gi servicing center gi nupasna hairi smart student scheme gi oina tablet repairing tawbigi service te khoi da leite yanakhiba contract adu sumayek sengna iribani tablet ki upgraded model adudi lupa lising yankhai da phangmani madu leibi banatana di upay mata leite masda saranyana yaragadi adongi manager aduga wari amukta sanajage asumna hairibudi gi nupasna call si kakthatre mobile simpam gi dukan phamni nupasna tablet sing su yengla hairi masdi chinese model ngaktani makoi sing si value leitaba poni sembu su yararoi masyaraduna tablet sing si inthorakpada saranya si aduki ti nungai taba phawre asumna ozasna lirakli wari sibu makoina recording su lauri aduga oza nupi amna murupa da hairi net academy gi mathakta case thangat ke haiduna saranyana sabyung lepkhibani aduga satra single loina na saranyana protest tawkhibagi photo kyam su uri masigi photo sing si rupa na puduna sakhi nakal badana battery na hanu ready na pairamba phone su phuthoktu check tawri aduga rupana satra single loina na saranyana protest tawkhibagi photo sing si sp adhyana khusinare masigi matungda adhyana photo sing si sachadeb gi yumda mu puduna lagne aduga gunagi mama amadi masanupi sitrada hangli masigi protest tawkhibagi photo si karam kanda kapkhibano mafamsda saranyana protest tawri basi kari maram gi damaktano aduga net academy hariba company dugi maramda na khoina kari khangba lai madu sing dugi maramda khang mukhe ingon tambi gunagi mama na hairi aidi lairik laisu haiba mi natte tabudu wai gi sa singdi lairik laisu da dokimetik thawai yawi asumna haibaga mamangi thodok sing hangatunu ulagle machanupa guna si computer service tabu company mada thabak tawi numidangi matamista machanupi sitrana laik padun leiri basibu guna na muni yengjai adugu mangonda hangli nangna heng saurga kari oigi haiduna khalibanu Mr. Citrana, Yambungna software engineer oirabanina aina doctor oiba pami gunana adorabadi thawai yauna lairi honagadabani maduda changadaba paisagi damakta nang karimata khalunu aina loina puthokani mamana makhatari coaching center dagini haiduna nupa ma laklamba numit adudagi aikhoigi imung bang takpa haibudu hore net academy gi nupasna hairi adongi chanupi si yamma laisu haiba misak makti natte maramaduna need exam pass tawduna doctor oiba haibudu diwagani aduna di aikhoigi net academy da premium package amada admission tawbiu madugi damakta lupa lakh taruk changani asumna harapda mama asti khangpre khangre adugo saung tholtun hairi adug yam thau paisa mayam du kadai digi lawrugani adubu gunanadi masanupi bu doctor ohiningmedigi nupasda hangli karigumba masigi premium package asda tamba taragadi isanupi na soidina maki doctor oiba ngamgada nupasna noktuna adomna khangdabagi wani aikhogi net academy sna 100% gi result piba ngamlibani foreign country gi phawru university gi oja singna aikhogi net academy gi hangdokliba online gi classes da takpi tambi gi thabak sing tawribani adana aina haijari wafam sa thajab thambiu lupa lakh taru oriba premium packages na mabu admission tawduna tamhalabadi soidina maki nangna nasanupi da nonguna traga nongudi doctor Citra haina kawgodoribani adu mama nadi paisa si amali puthok ngamo haidun sauribani tanjas nu pasna noktuna paisa leitraga su kari suwa wirunu adongi damakta bank dagi loan lawna nabagi damakta ikhoina singani nakoina tawbigada ba haibubu suknagi tha khudingi EMI hunbigada ba khaktani adu ba hujik su mama di ngamlo haiduna dum phongdoi tabudu bu gunana masanupi bu doctor ohendaba yade khanduna makoina piriba form sing is the sign tawkre masigi matungdagi di Citra si net academy gi online gi class te yaukre
ꯑꯗꯨꯕꯨ ꯃꯐꯝꯁꯤꯗ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯑꯣꯖꯥꯁꯤꯡꯁꯤ ꯏꯪꯂꯤꯁꯇ ꯂꯣꯏꯅ ꯉꯥꯡꯉꯤ ꯇꯧꯕꯇꯕꯨ ꯆꯤꯇ꯭ꯔꯥ ꯑꯁꯤꯗꯤ ꯂꯥꯏꯔꯕ ꯏꯃꯨꯡꯒꯤ ꯒꯚꯔꯟꯃꯦꯟꯠ ꯁ꯭ꯀꯨꯜꯗ ꯇꯝꯕꯤ ꯁꯥꯇ꯭ꯔꯤ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯏꯪꯂꯤꯁ ꯐꯖꯅ ꯍꯩꯇꯦ ꯃꯁꯤꯗꯒꯤ ꯐꯣꯔꯦꯟꯒꯤ ꯑꯣꯖꯥꯁꯤꯡꯁꯤꯅ ꯉꯥꯡꯂꯤꯕ ꯏꯪꯂꯤꯁꯁꯤꯡꯁꯤ ꯈꯪꯅꯕ ꯍꯣꯠꯅꯕꯗ ꯃꯥ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅ ꯑꯣꯟꯂꯥꯏꯟ ꯀ꯭ꯂꯥꯁ ꯌꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯨꯝꯕ ꯃꯄꯨꯡ ꯐꯥꯗꯦ ꯑꯗꯨꯒ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯅ ꯁ꯭ꯀꯨꯜ ꯆꯠꯂꯤ ꯃꯔꯝ ꯑꯗꯨꯅ ꯇꯨꯝꯅꯤꯡꯕꯗꯒꯤ ꯁ꯭ꯀꯨꯜꯗ ꯎꯏꯕ ꯍꯧꯔꯦ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯋꯥꯈꯜ ꯄꯣꯊꯥꯗꯨꯅ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥꯁꯤꯗ ꯃꯃꯥꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯔꯤꯃꯣꯠ ꯃꯨꯜꯂꯒ ꯍꯥꯏꯔꯤ ꯅꯪꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯅꯌꯥꯝꯕꯅ ꯂꯨꯄꯥ ꯂꯥꯛ ꯀꯌꯥꯒꯤ ꯁꯦꯟꯐꯝ ꯇꯤꯡꯗꯨꯅ ꯅꯪꯕꯨ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯅꯪꯅ ꯀꯔꯤꯒꯤꯗꯃꯛꯇ ꯇꯤꯚꯤ ꯌꯦꯡꯊꯣꯛꯇꯨꯅ ꯃꯇꯝ ꯃꯥꯡꯍꯟꯗꯨꯅ ꯂꯩꯔꯤꯕꯅꯣ ꯑꯁꯨꯝꯅ ꯃꯃꯥꯅ ꯉꯥꯡꯁꯤꯜꯂꯛꯄꯁꯤꯗꯒꯤ ꯃꯥꯒꯤ ꯊꯃꯣꯏꯗꯁꯨ ꯅꯤꯡꯉꯝꯗꯕ ꯑꯃꯗꯤ ꯐꯥꯎꯔꯦ ꯃꯁꯤꯗꯒꯤ ꯂꯥꯏꯔꯤꯛ ꯍꯩꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯅꯨꯃꯤꯗꯥꯡ ꯇꯨꯝꯗꯕ ꯃꯈꯩ ꯑꯣꯟꯂꯥꯏꯟ ꯀ꯭ꯂꯥꯁ ꯑꯁꯤꯗ ꯋꯥꯈꯜ ꯆꯪꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯇꯨꯝꯅꯤꯡꯕꯗꯒꯤ ꯁ꯭ꯀꯨꯜꯗ ꯃꯥ ꯎꯏꯔꯦ ꯃꯁꯤꯗꯒꯤ ꯑꯣꯖꯥ ꯑꯃꯅ ꯃꯉꯣꯟꯗ ꯐꯨꯖꯤꯟꯗꯨꯅ ꯁ꯭ꯀꯨꯜꯗ ꯇꯨꯝꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯔꯥ ꯍꯥꯏꯗꯨꯅ ꯉꯥꯡꯁꯤꯜꯂꯛꯂꯦ ꯍꯧꯖꯤꯛ ꯆꯤꯇ꯭ꯔꯥꯒꯤ ꯃꯊꯛꯇ ꯄ꯭ꯔꯦꯁꯔ ꯀꯌꯥ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯗꯤ ꯃꯃꯥꯅꯁꯨ ꯃꯇꯝ ꯃꯥꯡꯍꯟꯗꯅꯕꯒꯤꯗꯃꯛꯇ ꯉꯥꯡꯁꯤꯜꯂꯛꯂꯤꯕꯅꯤ ꯑꯗꯨꯒ ꯑꯣꯟꯂꯥइन क्लास ꯑꯁꯤꯗ ꯇꯥꯛꯂꯤꯕꯁꯤꯁꯨ ꯏꯪꯂꯤꯁ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯃꯥꯅ ꯂꯧꯁꯤꯟꯕꯗ ꯑꯋꯥꯕ ꯑꯣꯏꯔꯦ ꯅꯨꯃꯤꯗꯥꯡ ꯃꯄꯨꯡ ꯐꯥꯅ ꯇꯨꯝꯗ꯭ꯔꯕꯅꯤꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯅ ꯁ꯭ꯀꯨꯜꯗ ꯎꯏꯔꯦ ꯑꯣꯟꯂꯥइन क्लास ꯂꯧꯔꯤꯕ ꯅꯨꯄꯤꯁꯤꯅ ꯆꯤꯇ꯭ꯔꯥꯗ ꯅꯪꯅ ꯑꯗꯨꯛ ꯃꯨꯟꯅ ꯁꯣꯛꯇꯣꯛꯇꯨꯅ ꯌꯦꯡꯂꯤꯕꯗꯨ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯏ ꯆꯤꯇ꯭ꯔꯥꯅ ꯈꯨꯝꯃꯤ ꯑꯩ ꯚꯥꯞ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯃꯦꯗꯥꯝ ꯃꯁꯤꯗꯒꯤ ꯅꯨꯄꯤꯁꯤꯅ ꯁꯥꯎꯗꯨꯅ ꯁꯕꯖꯦꯛ ꯑꯁꯤꯕꯨꯗꯤ ꯚꯥꯞ ꯇꯥꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯅꯉꯣꯟꯗ ꯈꯪꯍꯟꯕ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯏꯪꯂꯤꯁ ꯈꯪꯍꯟꯅꯕꯒꯤ ꯃꯇꯝꯗꯤ ꯑꯩꯉꯣꯟꯗ ꯂꯩꯇꯦ ꯑꯗꯨꯝ ꯇꯧꯔꯕꯗꯤ ꯅꯪꯅ ꯍꯌꯦꯡ ꯗꯥꯛꯇꯔ ꯑꯣꯏꯔꯒ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤꯗꯤ ꯅꯪꯒꯤ ꯅꯈꯨꯠꯇ ꯑꯗꯨꯝ ꯁꯤꯔꯒꯅꯤ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯈꯪꯗꯕ ꯍꯩꯇꯕꯒꯤ ꯆꯥꯡꯁꯤ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯄꯗꯒꯤ ꯃꯥꯒꯤ ꯀꯣꯛꯇ ꯄ꯭ꯔꯦꯁꯔ ꯀꯌꯥ ꯑꯃ ꯂꯥꯛꯂꯦ ꯃꯁꯤꯗꯒꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯕ ꯆꯤꯇ꯭ꯔꯥꯅ ꯏꯁꯤꯡꯗ ꯆꯣꯡꯊꯔꯒ ꯃꯁꯥꯁꯦ ꯁꯨꯁꯥꯏꯗ ꯇꯧꯗꯨꯅ ꯁꯤꯖꯅꯕꯒꯤ ꯋꯥꯔꯦꯞ ꯑꯁꯤ ꯂꯧꯔꯦ ꯃꯥꯅ ꯆꯠꯂꯤꯕꯁꯤꯕꯨ ꯁꯔꯟꯌꯥꯅ ꯂꯥꯞꯅ ꯎꯔꯦ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯆꯤꯡꯅꯕ ꯐꯥꯎꯕꯗꯒꯤ ꯇꯥꯟꯅꯔꯛꯂꯤ ꯑꯣꯟꯂꯥइन क्लासकी ओजा नुपीदुना हाइरखिबा वाफम अदु मागी नाकोंगदा हंजिन तारी करिगुम नंगना डाक्टर ओइखिबा तारबदी नंगी खुत्त मियोय क्यामदि सिहनगदौरिबनी अदुगा ममाना हाइखिबा वाफम नंगी दमक्ता होनादुना नयामना लुपा लाख क्यागी सेनफम तिंगदुना नंगु लाइक तमहलिबनी अदुगा नंगना मतम मांगहलिबा करिगिनो अदुगा अतोप ओजा सिंगना मंगना nganखिबगी खोंजेल क्यासु तारी नंगी इंग्लिश सु हैतना मतौ करम डाक्टर ओइगदौरिबा मसि हारदुना नोक्सिनखिबगी खोंजेल सु तारी मसिदगी माना इसिंग दो सोंगथरगे हैदुना हेक तोरप तंजासदा सरन्याने सेनसिलक्तुना माउ फारे अदुगा हंगली नंग तोरिबसु करिनो मसिदगी चित्राना कप्तुना ऑनलाइन कोचिंग क्लास की प्रेशर असि खाम ngamdre ओजा अदुना I हिंगबा पामद्रे हैदुना मा कपली मसिदगी सरन्याना माबु कोनसिन्दुना थंबीरी मथंगी सिंदना सरन्याना गुनगी युमदा लाक्तुना हाइरी नेट एकेडमी हाइरिबसे नामथाकी कोचिंग सेंटर अमनी नखोइगुम मियोइसिंग सिबु थीदुना मखोइना बेंकदगी लोन लहोलगा मखोइगी पैसा थियनबगी दमक तौरिबनी मरमदुना हौजिकि अखोइ तुमिना लेरोइदबनी मखोइगी मथक्ता प्रोटेस्ट तौगदबनी असुना हाइबगा हुजि उललिबसि नेट एकेडमी की गेट ममांगतदा सरन्याना छात्र कयामा अमदि कोचिंग सेंटर सिदा तमहलुबदगी अवाब तारबा इमुंग मनुंगी मियोइसिंग खोमदुना पुरगली अदुगा मयामदा नामथाक तौगनु नखोइना तौरिबसिंग सि बिजनेस काक्तनी लौसिनजिबा पैसासिंग दो हंदोरकदबनी हाइदुना लाउरी तंजासदा नेट एकेडमी की फाउंडर ओरिबा नात्रा सारी बुलुपास मफमसदे योक्सिलले मानसु सरन्याबु मुनि येंगलमि नाकलमदना गुनाना ऑफिस मनुंगदे संगसिलक्तुना बेंगदा लेरंबा पैसा मखै नेट एकेडमी दा पुना थाखरे हाइदुना बेंगी मिसिंग आइगोंदा हाइरि इचनुपिने कोचिंग तोरमिबदु लेपख्रबनी अदुगा करिगिदमक्ता अखोइना मखातानि EMI थीदुना लेगिदौरिबनु अदुबु नेट एकेडमी की नुपासना खुमलै यानखिबा कॉन्ट्रैक्ट की सेदुदा मयेक सेंगना इरिबनी करिगुंबा कोचिंग तौबु तोखिबा तारबसु पैसादी कैदुंगदा हंदोलोय हाइदुना असुन हारकदु गुनासिदे शौनिंगदु लोइरबनी हारि वारी सिंगसि गुनागी ममाना कप्तुना तमलिबनी माना मखातारी हारिबु नुमित अदुदगी इचानुपी कोचिंग तमलमदुसु तोखरे अदुगा इचानुपा गुनागी बेंगदा थमलंबा पैसा खुदिमकसु लोइना लोइसिनबिखरे मसिगी वारी सिंगसि तारुबदगी अध्यानगी थमोइदा शौनिंगना पिक थानखरे नाकलमदना बैटरीना गुनागी लैपटॉप सिबु चेक तौरी अदुगदे हौजिक माना ngakningai ओइ वाफम अमा खंगले मसिदगी याम थुना अध्यानगी बनाक्ता माना संगसिलक्तुना हाइरी गुनाबु पुलिसना फारम मतुंगदा मागी फोन अमदि लैपटॉप सु पुलिसना लौसिनखिबनी मदुगी मतुंगदा सरन्या सिबगी फोटो वीडियो अमदि नातै चादबा तो वीडियो क्यामसु मागी फोनदा ट्रांसफर तौसिलक्पनी हाइबसे आई हौजिकते खंगले वाफमसदा अध्यानसु अंगकपम फावरे अदुगा हौजिक माना यामना मरोइ वाफम अमसु भाब तारे मसिग मतुंगदा मखोइगी टीम पुन्दुना वारी सानरी रूपाना हाइरी हनुरेदीना हाइरम वाफमसिंग अदुदगी नेट एकेडमी की मथक्ता अखोइना सिंगनरबनी मरमदुना नत्रासपु फारगा वाहंग पाउंग सथरबदी सोइदनमकी थबक थोकरी तंजासता हरीसना मारे येतुना हाइरी सरन्या अमदि गुनाना नेट एकेडमी की मथक्ता प्रोटेस्ट तौरमी हाइबा वाफम सिबुदि चुमले अदुगा मी हाटपगी वाफम सिगा नेट एकेडमी की मरी लेने हाइबसि मतौ करमना हाइगदोरिबनो हनुरेदीबु नत्रासना नेकलगा सरन्याबु हालनखिबनि हाइबगी करिगुंबा प्रूफ अमता लेते सार मसिदगी अध्यान खुमलै होइने चुमिने लाइरब इमुंगी गुनागुंबा मियोय अमददी चिंगनबा खजिक्तंग फावबदा मागी इमुंगदा संगसिनदुना माबु थिनबा नेटपगी थबकसिंग तौरनी अदुगा मीडिया की ममांगदा सिंगदुनु पुरगा मरालैबा मिसकनी हाइदुना हेक्ता हाइबा ngami अदुबु इना खुनबा नत्रासददी अदुम तौबु ngamloi सिनत्रा असुना हरपसदा हरिससि वा खुंबा ngamdre अध्यान रूपादा वारेनि सुरेदी तौनबगी दक्ता हाइरी अदुबु अमुकसु हरिसना थिंगदुना हाइरी मसि तौदबना फगनी अखोइना तौगदबा थबक खुदिमा अदो कमिश्नरगा हारा ताथोक तासिन तौना खिसि नत्रबदी मखा ताबु खुदोंग थिबसिंग लाकपदो आइदि यावबा ngamloi मसिदगी अध्यान नोक्तुना मांगोना मुनि येंगलै अदुगा हाइरी सारगा प्राइवेट ओना आइगा वारी सानगदबा लै अदुना यारगदि नखोइ मपाना थोंनाख्रो मसिदगी लेरमनिबा अतै लोइना थोंनाख्रे अदुबु बैटरीना मनुंगदा करी वारी सानबनो आइसि खंगनबगी दमक्ता अरोनबा कैमरा थमजिलमने
ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯟꯗꯨꯅ ꯃꯅꯨꯡꯗ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯕꯅꯣ ꯍꯥꯏꯕꯗꯨ ꯂꯣꯏꯅ ꯌꯦꯡꯂꯤꯕꯅꯤ ꯍꯧꯖꯤꯛ ꯑꯙ꯭ꯌꯥꯟꯅ ꯌꯥꯝꯅ ꯀꯟꯅ ꯅꯣꯛꯊꯣꯛꯄꯒ ꯂꯣꯏꯅꯅ ꯏꯁꯩ ꯑꯃ ꯁꯛꯂꯤ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯀꯔꯝꯅ ꯑꯣꯏꯈ꯭ꯔꯤꯕꯅꯣ ꯀꯔꯝꯕ ꯃꯇꯝꯗ ꯑꯣꯏꯔꯤꯕꯅꯣ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇ ꯑꯣꯏꯔꯤꯕꯅꯣ ꯑꯁꯨꯝꯅ ꯅꯣꯛꯇꯨꯅ ꯏꯁꯩ ꯁꯛꯂꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯃꯥꯡꯗ ꯍꯅꯨꯔꯦꯗꯤꯗ ꯁꯛꯈꯪꯗꯕ ꯃꯤꯁꯛ ꯑꯃꯅ ꯀꯣꯜ ꯇꯧꯔꯛꯈꯤꯕꯗꯨꯒꯤ ꯈꯣꯟꯖꯦꯜ ꯊꯥꯗꯣꯔꯛꯂꯦ ꯃꯁꯤꯗ ꯍꯥꯏꯔꯤꯕꯁꯤ ꯍꯅꯨꯔꯦꯗꯤ ꯅꯪꯕꯨ ꯊꯤꯅꯅꯕꯒꯤꯗꯃꯛꯇ ꯆꯦꯟꯅꯥꯏꯗꯒꯤ ꯄꯨꯂꯤꯁꯁꯤꯡ ꯂꯥꯛꯂꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯒꯗꯕꯅꯤ ꯈꯣꯟꯖꯦꯜꯁꯤ ꯇꯥꯕꯗ ꯍꯔꯤꯁ ꯑꯁꯤꯗꯤ ꯉꯛꯄꯗ ꯂꯣꯏꯔꯦ ꯑꯙ꯭ꯌꯥꯟ ꯅꯣꯛꯇꯨꯅ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯂꯕ꯭ꯔꯥ ꯇꯧꯕꯇꯕꯨ ꯑꯩꯗꯤ ꯃꯁꯤꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯏ ꯃꯁꯤ ꯑꯇꯩ ꯀꯅꯥꯒꯤ ꯈꯣꯟꯖꯦꯜ ꯅꯠꯇꯦ IPS ꯍꯔꯤꯁꯀꯨꯃꯥꯔ ꯅꯪꯒꯤ ꯈꯣꯟꯖꯦꯜꯅꯤ ꯇꯧꯔꯤꯕꯁꯦ ꯏꯟꯇꯔꯅꯦꯠ ꯀꯣꯜ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯝꯕꯔ ꯇ꯭ꯔꯦꯁ ꯇꯧꯕꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯑꯗꯨꯕꯨ IP ꯑꯦꯗ꯭ꯔꯦꯁꯇꯤ ꯃꯁꯛ ꯈꯪꯗꯣꯛꯄ ꯉꯝꯃꯤ ꯅꯪꯅ ꯍꯥꯊꯨ ꯀꯣꯜ ꯇꯧꯕꯗꯒꯤ ꯅꯪꯒꯤ ꯌꯨꯝꯒꯤ ꯋꯥꯏꯐꯥꯏ ꯁꯤꯖꯤꯟꯅꯗꯨꯅ ꯃꯉꯣꯟꯗ ꯀꯣꯜ ꯇꯧꯈꯤꯕ ꯅꯠꯇ꯭ꯔꯥ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ IP ꯑꯦꯗ꯭ꯔꯦꯁꯇꯒꯤ ꯑꯩꯅ ꯐꯥꯕ ꯉꯝꯕꯅꯤ ꯇꯟꯖꯥꯁꯤꯗ ꯕꯦꯇ꯭ꯔꯤꯅ ꯊꯤꯒꯠꯂꯤꯕꯁꯦ ꯑꯩꯅꯅꯤ ꯍꯥꯏꯗꯨꯅ ꯃꯁꯥꯗ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯅꯥꯄꯜꯒ ꯂꯣꯏꯅꯅ ꯐꯣꯡꯗꯣꯛꯂꯤ ꯃꯁꯤꯗꯒꯤ ꯍꯔꯤꯁꯅ ꯈꯨꯝꯂꯛꯏ ꯃꯁꯤꯗꯒꯤ ꯃꯇꯧ ꯀꯔꯝꯅ ꯑꯩꯅ ꯅꯥꯟꯊꯣꯛꯀꯗꯕꯅꯣ ꯍꯥꯏꯕꯗꯨ ꯆꯞ ꯆꯥꯅ ꯈꯪꯖꯩ ꯑꯗꯨꯅ ꯀꯣꯠ ꯑꯣꯏꯅ ꯊꯦꯡꯒꯥꯏꯅꯔꯁꯤ ꯑꯗꯨꯕꯨ ꯑꯙ꯭ꯌꯥꯟꯅ ꯅꯣꯛꯇꯨꯅ ꯋꯥꯐꯝ ꯑꯁꯤꯕꯨ ꯀꯣꯠ ꯌꯧꯍꯟꯒꯗꯕꯁꯨ ꯅꯠꯇꯦꯅ ꯑꯙ꯭ꯌꯥꯟꯅ ꯍꯧꯖꯤꯛ ꯆꯤꯌꯥꯔꯗ ꯐꯝꯗꯨꯅ ꯌꯥꯝꯅ ꯊꯧꯁꯥꯗꯅ ꯍꯥꯏꯔꯛꯏ ꯅꯪ ꯑꯩꯒꯤ ꯑꯣꯏꯕ ꯊꯧꯑꯣꯡꯁꯤꯡ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯕꯦꯇ꯭ꯔꯤ ꯀꯥꯡꯕꯨꯅ ꯌꯦꯡꯂꯤꯕꯁꯤꯕꯨ ꯃꯥꯅ ꯑꯣꯞ ꯇꯧꯁꯤꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤ ꯁꯥꯎꯅꯤꯡꯕ ꯑꯃꯗꯤ ꯂꯥꯡꯇꯛꯅꯗꯨꯅ ꯂꯩꯔꯤ ꯑꯙ꯭ꯌꯥꯟꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯤ ꯅꯪꯕꯨ ꯃꯐꯝꯁꯤꯗ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯅꯪꯅ ꯇꯧꯔꯝꯕ ꯑꯔꯥꯟꯕꯁꯤꯡ ꯑꯁꯤꯕꯨ ꯀꯣꯠꯇ ꯎꯠꯇꯨꯅ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯌꯨꯝꯗ ꯍꯟꯈꯤꯕ ꯌꯥꯏ ꯃꯁꯤ ꯌꯥꯔꯝꯂꯒ ꯅꯣꯡꯃꯩ ꯄꯨꯊꯣꯛꯇꯨꯅ ꯍꯔꯤꯁꯇ ꯅꯝꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯔꯤ ꯑꯁꯦꯡꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯥꯏꯗꯣꯛꯀꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯣꯡꯃꯩ ꯃꯔꯨ ꯑꯣꯏꯅ ꯆꯥꯒꯦ ꯍꯥꯏꯕ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯍꯔꯤꯁꯅ ꯑꯆꯨꯝꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯥꯏꯗꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯌꯥꯔꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯕꯨ ꯃꯣꯕꯥꯏꯜꯗ ꯔꯦꯀꯣꯔꯗꯤꯡ ꯇꯧꯁꯤꯜꯂꯤ ꯑꯗꯨꯒ ꯕꯦꯇ꯭ꯔꯤꯒꯤ ꯀꯥꯡꯕꯨꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗꯁꯨ ꯎꯠꯂꯛꯂꯦ ꯍꯧꯖꯤꯛ ꯍꯔꯤꯁꯅ ꯍꯥꯏꯔꯤ ꯑꯆꯧꯕ ꯃꯤꯡꯆꯠ ꯑꯃ ꯄꯥꯝꯕꯗꯒꯤ ꯑꯩꯅ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯇ ꯖꯣꯏꯟ ꯇꯧꯈꯤꯕꯅꯤ ꯑꯗꯨꯕꯨ ꯆꯍꯤ 3 ꯂꯣꯝ ꯑꯁꯤ ꯀꯔꯤꯁꯨ ꯀꯥꯟꯅꯗꯕ ꯃꯌꯥꯝꯅ ꯃꯁꯛ ꯈꯪꯕꯤꯔꯔꯣꯏꯗꯕ ꯄꯣꯁ ꯑꯃꯗ ꯑꯗꯨꯝ ꯂꯩꯔꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯃꯇꯦꯡꯗꯒꯤ ꯅꯦꯠ ꯑꯦꯀꯥꯗꯃꯤꯒꯤ ꯁ꯭ꯋꯦꯇꯥꯒ ꯈꯪꯅꯈꯤꯕꯅꯤ ꯑꯗꯨꯒ ꯃꯉꯣꯟꯗꯒꯤ ꯃꯇꯦꯡ ꯅꯤꯖꯈꯤꯕꯅꯤ ꯑꯁꯨꯝꯅ ꯍꯔꯤꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯅꯦꯠ ꯑꯦꯀꯥꯗꯃꯤꯒ ꯃꯔꯤ ꯂꯩꯅꯈ꯭ꯔꯦ ꯁ꯭ꯋꯦꯇꯥꯅ ꯍꯥꯏꯔꯤ ꯍꯌꯦꯡ ꯄꯥꯋꯔꯐꯨꯜ ꯑꯣꯏꯔꯕ ꯄꯣꯁ ꯐꯪꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯕꯨ ꯀꯥꯎꯗꯣꯔꯤꯕ ꯖꯥꯠꯂꯥ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁ꯭ꯋꯦꯇꯥꯅ ꯃꯤꯅꯤꯁꯇꯔꯗ ꯋꯥ ꯅꯣꯝꯂꯒ ꯍꯔꯤꯁꯄꯨ ꯄꯨꯂꯤꯁꯀꯤ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯄꯣꯁ ꯑꯃꯗ ꯑꯃꯨꯛ ꯂꯥꯛꯍꯟꯈꯤꯕꯅꯤ ꯁ꯭ꯋꯦꯇꯥꯅ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯄ ꯊꯕꯛꯁꯤꯡꯕꯨ ꯍꯔꯤꯁꯅ ꯂꯣꯏꯅ ꯄꯥꯡꯊꯣꯛꯏ ꯃꯃꯥꯡꯗ ꯒꯨꯅꯕꯨ ꯐꯥꯈꯤꯕꯗꯨꯁꯨ ꯃꯥꯅ ꯐꯥꯍꯟꯕ ꯑꯣꯏꯔꯝꯂꯦ ꯍꯔꯤꯁꯅ ꯃꯈꯥ ꯇꯥꯔꯤ ꯁꯔꯟꯌꯥꯒꯤ ꯀꯦꯁ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯀꯃꯤꯁꯅꯔꯅ ꯑꯩꯉꯣꯟꯗ ꯑꯀꯟꯕ ꯄ꯭ꯔꯦꯁꯔ ꯄꯤꯔꯛꯈꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯒꯤ ꯊꯕꯛꯁꯨ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗ꯭ꯔꯦ ꯅꯣꯡꯃ ꯅꯇ꯭ꯔꯥꯖꯅ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯁꯔꯟꯌꯥꯕꯨ ꯍꯥꯠꯇꯣꯛꯍꯟꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯒꯗꯕꯅꯤ ꯃꯔꯥꯜ ꯈꯨꯗꯤꯡꯃꯛ ꯒꯨꯅꯥꯗ ꯊꯪꯖꯤꯟꯕ ꯇꯥꯔꯕꯗꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯑꯃꯒꯤ ꯁꯦꯟꯐꯝ ꯄꯤꯒꯅꯤ ꯑꯗꯨꯒ ꯑꯦꯟꯀꯥꯎꯟꯇꯔ ꯇꯧꯗꯨꯅ ꯃꯥꯕꯨ ꯍꯥꯠꯇꯣꯛꯂꯒꯅ ꯄ꯭ꯔꯃꯣꯁꯟꯁꯨ ꯐꯪꯍꯟꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯕꯅꯤ ꯅꯇ꯭ꯔꯥꯖꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯗ ꯃꯥꯅꯁꯨ ꯌꯥꯔꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤ ꯒꯨꯅꯒꯤ CCTV ꯐꯨꯇꯦꯖ ꯑꯗꯨ ꯃꯌꯥꯝꯅ ꯈꯪꯅꯅꯕꯒꯤꯗꯃꯛꯇ ꯊꯥꯗꯣꯛꯂꯣ ꯑꯗꯨꯒ ꯁꯔꯟꯌꯥꯅ ꯄꯥꯏꯔꯝꯕ ꯐꯣꯟ ꯃꯥꯕꯨ ꯍꯥꯠꯄꯗ ꯁꯤꯖꯤꯟꯅꯈꯤꯕ ꯌꯣꯠꯆꯩ ꯑꯃꯗꯤ ꯒꯨꯅꯒꯤ ꯍꯦꯜꯃꯦꯠ ꯑꯗꯨꯅ ꯁ꯭ꯀꯨꯜꯗ ꯊꯝꯖꯤꯜꯂꯣ ꯍꯥꯏꯕꯁꯤ ꯃꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯁꯔꯟꯌꯥꯕꯨ ꯔꯦꯞ ꯇꯧꯗꯨꯅ ꯍꯥꯠꯄꯒꯤ ꯚꯤꯗꯤꯑꯣ ꯐꯣꯇꯣꯁꯤꯡ ꯑꯗꯨꯁꯨ ꯃꯥ ꯃꯁꯥꯃꯛꯅ ꯒꯨꯅꯒꯤ ꯀꯝꯄ꯭ꯌꯨꯇꯔ ꯑꯃꯗꯤ ꯃꯣꯕꯥꯏꯜꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯁꯤꯜꯂꯛꯈꯤꯕ ꯑꯣꯏꯔꯝꯂꯦ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯃꯥꯅ ꯑꯙ꯭ꯌꯥꯟꯗ ꯂꯤꯗꯨꯅ ꯈꯪꯍꯜꯂꯦ ꯍꯧꯖꯤꯛ ꯑꯙ꯭ꯌꯥꯟꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯤ ꯅꯇ꯭ꯔꯥꯖ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯃꯔꯥꯜ ꯂꯩꯕꯅꯤ ꯍꯥꯏꯅ ꯄꯨꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯅꯪ ꯈꯛꯇꯅꯤ ꯏꯕꯤꯗꯦꯟꯁ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯅꯪꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯄꯩꯁꯥ ꯄꯤꯌꯨ ꯍꯥꯏꯔꯕꯗꯤ ꯅꯇ꯭ꯔꯥꯖꯅ ꯁꯣꯏꯗꯅꯃꯛꯀꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯍꯦꯟꯅ ꯑꯩꯉꯣꯟꯗ ꯄꯤꯌꯨ ꯍꯥꯏꯕ ꯌꯥꯒꯅꯤ ꯑꯗꯣꯝꯅ ꯃꯉꯣꯟꯗꯒꯤ ꯄꯩꯁꯥ ꯂꯧꯔꯒ ꯅꯪꯕꯨ ꯂꯣꯏꯁꯤꯜꯂꯨ ꯍꯥꯏꯕ꯭ꯔꯣ ꯑꯙ꯭ꯌꯥꯟꯅ ꯃꯈꯥ ꯇꯥꯔꯛꯏ ꯖꯁꯇꯤꯁ ꯁꯇꯤꯗꯦꯕ ꯄꯥꯟꯗꯦꯒꯨꯝꯕ ꯃꯤꯁꯛꯁꯤꯡꯅ ꯑꯦꯟꯀꯥꯎꯟꯇꯔ ꯇꯧꯗꯨꯅ ꯃꯤꯕꯨ ꯍꯥꯠꯄꯁꯤꯗ ꯄꯥꯝꯂꯝꯗ꯭ꯔꯤꯕꯁꯤꯒꯤ ꯃꯔꯝ ꯑꯁꯦ ꯑꯩ ꯉꯁꯤ ꯈꯛꯇꯗ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯅꯪ ꯑꯁꯤꯕꯨ ꯀꯔꯝꯕ ꯄꯨꯂꯤꯁꯃꯦꯟꯅꯣ ꯍꯥꯏꯔꯝꯂꯒ ꯃꯉꯣꯟꯗ ꯌꯥꯝꯅ ꯀꯟꯅ ꯀꯥꯎꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯈꯣꯜ ꯑꯁꯤ ꯃꯄꯥꯟꯗ ꯐꯝꯂꯤꯕ ꯕꯦꯇ꯭ꯔꯤ ꯀꯥꯡꯕꯨꯅꯁꯨ ꯇꯥꯔꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏꯁꯨ ꯀꯥ ꯃꯅꯨꯡꯗ ꯂꯣꯏꯅ ꯆꯦꯟꯁꯤꯟꯅꯔꯛꯂꯦ ꯑꯗꯨꯒꯗꯤ ꯍꯔꯤꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯂꯩꯃꯥꯏꯗ ꯆꯩꯅꯥꯈꯣꯜ ꯈꯥꯡꯗꯨꯅ ꯂꯥꯎꯗꯨꯅ ꯂꯩꯔꯝꯂꯦ ꯑꯙ꯭ꯌꯥꯟꯅ ꯍꯥꯏꯔꯤ ꯑꯣꯟꯊꯣꯛꯄꯅꯤꯗ ꯕꯥꯠꯔꯨꯝꯗ ꯆꯪꯕꯗ ꯁꯣꯏꯕꯗꯒꯤ ꯅꯥꯟꯊꯗꯨꯅ ꯇꯨꯔꯦꯅꯦ ꯁꯥꯔꯁꯤ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤ ꯅꯇ꯭ꯔꯥꯖꯒ ꯂꯣꯏꯅꯅ ꯃꯥꯒꯤꯁꯨ ꯑꯦꯔꯦꯁ ꯋꯥꯔꯦꯟ ꯏꯁꯨ ꯇꯧ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯥ ꯍꯧꯖꯤꯛ ꯌꯥꯝꯅ ꯃꯨꯛꯈꯥꯏꯕ ꯃꯑꯣꯡꯗ ꯀꯥ ꯃꯅꯨꯡꯁꯤꯗꯒꯤ ꯊꯣꯔꯛꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ SP ꯑꯙ꯭ꯌꯥꯟꯒꯤ ꯀꯥꯡꯕꯨ ꯑꯁꯤ ꯅꯦꯠ ꯑꯦꯀꯥꯗꯃꯤꯒꯤ ꯃꯦꯅꯦꯖꯔ ꯑꯣꯏꯔꯤꯕꯤ ꯁ꯭ꯋꯦꯇꯥꯒꯤ ꯌꯨꯝꯗ ꯂꯥꯛꯂꯦ ꯑꯗꯨꯒ ꯃꯉꯣꯟꯗꯁꯨ ꯋꯥꯍꯪ ꯄꯥꯎꯪ ꯆꯠꯊꯅꯕ ꯍꯣꯠꯅꯔꯤ ꯇꯟꯖꯥꯁꯤꯗ ꯁ꯭ꯋꯦꯇꯥꯅ ꯅꯈꯣꯏꯅ ꯑꯁꯨꯝꯅ ꯍꯦꯛꯇ ꯑꯩꯉꯣꯟꯗ ꯋꯥꯍꯪ ꯄꯥꯎꯪ ꯆꯠꯊꯕ ꯌꯥꯔꯣꯏ ꯑꯩꯗꯤ ꯎꯀꯤꯜꯒꯤ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯇꯧꯕꯇꯕꯨ ꯔꯨꯄꯥꯅ ꯍꯔꯤꯁꯅ ꯃꯁꯥꯒꯤ ꯃꯔꯥꯜ ꯌꯥꯖꯗꯨꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯃꯉꯣꯟꯗ ꯂꯣꯏꯅ ꯎꯠꯂꯦ ꯃꯁꯤ ꯎꯕꯗ ꯁ꯭ꯋꯦꯇꯥꯁꯨ ꯉꯛꯄꯗ ꯂꯣꯏꯔꯦ ꯃꯥ ꯍꯧꯖꯤꯛꯇꯤ ꯆꯦꯟꯕ ꯌꯥꯔꯔꯣꯏ ꯍꯥꯏꯕꯁꯤ ꯈꯪꯖꯔꯦ ꯃꯁꯤꯗꯒꯤ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯥꯏꯗꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯌꯥꯖꯔꯦ ꯃꯥꯅ ꯍꯥꯏꯔꯤ ꯅꯦꯠ ꯑꯦꯀꯥꯗꯃꯤ ꯍꯥꯏꯕꯁꯦ ꯏꯟꯗꯤꯌꯥꯒꯤ ꯅꯝꯕꯔ 1 ꯀꯣꯆꯤꯡ ꯁꯦꯟꯇꯔ ꯑꯃꯅꯤ ꯑꯗꯨꯕꯨ ꯅꯇ꯭ꯔꯥꯖꯒꯤ ꯃꯐꯝꯗꯗꯤ ꯃꯁꯤꯅ ꯑꯄꯦꯟꯕ ꯑꯣꯏꯗ꯭ꯔꯤ ꯃꯁꯤꯗꯒꯤ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯕꯗꯨꯅꯤ ꯃꯥꯅ ꯄꯥꯝꯂꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗ ꯂꯩꯔꯤꯕ ꯁꯥꯇ꯭ꯔ ꯈꯨꯗꯤꯡꯃꯛ ꯅꯦꯠ ꯑꯦꯀꯥꯗꯃꯤꯒꯤ ꯈꯨꯠꯊꯥꯡꯗ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯃꯪꯂꯥꯟ ꯑꯗꯨꯅꯤ ꯅꯇ꯭ꯔꯥꯖꯒꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕꯁꯤ ꯍꯧꯖꯤꯛ ꯅꯇ꯭ꯔꯥꯖꯅ ꯍꯩꯁꯤꯡꯂꯕ ꯈꯪ ꯍꯩꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯃꯥꯡꯗ ꯃꯥꯒꯤ ꯋꯥꯐꯝꯁꯤ ꯊꯝꯂꯦ ꯃꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯃꯅ ꯍꯪꯂꯛꯏ ꯅꯇ꯭ꯔꯥꯖꯅ ꯍꯥꯏꯔꯤ ꯀꯔꯤꯒꯤ ꯑꯣꯏꯊꯣꯛꯂꯣꯏ ꯃꯨꯚꯤ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯁꯤꯅꯦꯃꯥ ꯍꯣꯜꯗ ꯃꯌꯥꯝꯅ ꯆꯠꯅꯩ ꯑꯗꯨꯕꯨ ꯏꯟꯇꯔꯅꯦꯠ ꯂꯥꯛꯄꯗꯒꯤ ꯌꯨꯝꯗ ꯋꯥꯏ ꯁꯪꯅ ꯐꯝꯗꯨꯅ ꯐꯤꯂꯝ ꯌꯦꯡꯅꯔꯦ ꯃꯔꯝ ꯑꯗꯨꯅ OTT ꯆꯦꯅꯦꯜꯁꯤꯡꯁꯤꯅ ꯄꯩꯁꯥ ꯁꯦꯟꯗꯥꯟ ꯇꯥꯟꯕ ꯉꯝꯗꯨꯅ ꯆꯥꯎꯈꯠꯄ ꯄꯨꯔꯛꯂꯤꯕꯅꯤ ꯃꯈꯣꯏꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯁꯤꯡꯁꯨ ꯀ꯭ꯔꯣꯔ 10ꯒꯤ ꯃꯊꯛꯇ ꯂꯥꯟꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅꯁꯨ ꯃꯗꯨꯒꯨꯝꯕ ꯄ꯭ꯂꯥꯟ ꯑꯃ ꯌꯥꯠꯅꯅꯕ ꯍꯣꯠꯅꯔꯤꯕꯅꯤ
classroom leitaba infrastructure leitaba paisa tinghandaba duni ni pamliusi aduna handaktegidi India gi hek yum thong khudingda net academy gi student sing lehelagadamani nupa mana hairi India da 70% phawdi lairba imungdigi horuk pasatra ngaptani matau karamna yamlu paisa sing piduna aikoi gi online class asigi subscribe tawbu ngamgadori banu natrasna khumi mama mapa singna sangni phiniba orebasu thabak wana bu surabasu hakchang kaya dion thoktuna bu honarabasu masa sing laik tamandaba yade haibasini aikoi India da thajanari basi hek leriba lau hingkhol yum phawu yolaga masa singbu laik tamandaba honagani haibasini aikoi India gi lairba imungi mi singna khanari bu wafamase karigumba karisu leitaba tarabasu mingondagi paisa puraga oigera bank loan lawraga bu oigera soidramaki makhogi thokpa ngamna bu honarakani masi khudong chaba si lawraga aikoi company si kham thengna chawkhat pa haibadu oigadori bani matau sumna natrasna foreign investors singa wafam sidi asinare ahan bigi oina subscriber crore ma yowgi target ta 2 billion gi senpham invest tongna bagi damakta America dagi investor kayama natras ka khusam nakhi net academy si hack loans tawbuga mai pak pa haibdu oire lairaba misam praja yamana bank dagi loan lawduna EMI thiraga masa singbu lairik tamhana bagi damakta net academy da join tawsin rakhibani tawdubu ahan badadi business asi mai pak lamlaga kona thangdadi marai chai tharakle online da class tawbuda ngang singna bhab tabagi sang si wali mastigi coaching tawram liba sing adu tok thong nakre aduga mama mapa sing su matam sana EMI thiba ngamdabadagi coaching tawbo lepna ba kyam yaure aduga makhogi paisa handu piu haiduna su demand tawribani tabudu net academy na paisa handu haibi yadre mastigi angang sing sigi parents sing si atuki betik shaunare adubu makhogi mathakta wangang luba sing sibu paisa piduna gunda sing neklaga makhoibu phude khanbadagi wangang dana tumin tumin leina khibani sweta na makhatari akhogi business ta yamlabu senpham sing mangle tabudu master plan amana maram oiduna net academy si game changer amagi saktam da nakal marom da mai pakhi government school gi chhatra sing asibu net academy da free da coaching pigani haibo wafam si education minister da them duna mabu yahan khibani government school bu privatization on thoropasda media kangbu no wahang kya ma hangdarakpadagi minister asi su kona thangdadi pakhat pu phawrale mastigi natras na sangsilaktuna karimata pakhat pirunu sar masigi damta ina plan kya ma tawribani asuna hairaba matungda government school gi chhatra singi natai chadaba video kya ma social media da viral oihlakibani haibadi film si ahu busin da utkiba government school gi chhatra singi natai chadaba thong singi video sing social media ta chaiduna viral chalakhiba duni tawriba khuding asi net academy gi miyoi singa tawma to oiramle haibadi government school gi chhatra singbu mixat thelaga makhoi gi tungi future phagalan bagi mingda net academy gi punsin handuna privatization tawhanna bagi khujil tharang tawbuni haibsi hojikti film su yengli khon su bhab tare hojik swetana makhatan hairi smart students scheme hairiba project si launch tawduna government dagi lupa crore lising kun manga gi senpham lakadawrabani adubu government school gi mixat thien nabagi demakta viral chalan ki video sing adubu semna nabagi demakta influencer kya ba nek pani makhoi da paisa thaki bagi online payment gi history sing adu gunana aikoi gi office system dagi mana loina khangki bani maramas dagi aran ba case ma mongon panchinduna police tama bu phan ki bani matang stama yam da wafum khara thamjaram gi mamang dai khoina khangla ki ba wari dadi guna si amalam sat kamba nupi da sopu nupani office ki computer da su jugot cha da video sing yenglam mi haibi gi maral da magi mathak ta case thanga tuna police na phaki bani tabudu hojikti khoina khanglibasi gunagi oina adugumba maralam ta leite net academy gi aron basing manasing thokna bo honaru bugi damakta mangonda aran ba kesing panchindro mabu phan khibani haibasi hojikti film yenglibai khoina su bhab tare hojik swetana makhatan hairi ukil singi khuthang dagi ekhoina konna thangda khangpa wafam amana saranya hairi binupi sisu ekhogi net academy mungsa thina bo honaba amadi ekhogi mathakta protest tawna bo honari basida lusing bi amani haibasi khanglaki net academy da tamlubadagi akanba pressure na maram oiduna suicide tawduna sikiba miyoi singi details sing mana khomgali aduga awaba tarba imung manung sing adugi miyoi singa unaduna video kya sumana recording lowi masigi evidence sing si high court ta utlaga smart students scheme hairiba project asi thinganna bagi damak to honarakibani hojek swetana ukil nupa amda yamna senpham piduna saranya gi case asi upai dana bagi damak to khushi nakre ukil nupasna hairi nupi du yamna anam kanmani kharadi section bi masing matungda saranya su makhoi offices da yoshilakle natrasna hairi entrance exam haibse lanpham amugumani masibu mai pak pangamna bo hona ba haibse awabani government school gi chhatra singna masibu mai pak ke hairagadi coaching centers da tamba haibse yamna darkar lai saranya na saun khumlai entrance exam se lanpham amani hairabadi maduda sigadori basing ado aikhoi gi lairba imungi chhatra sing akani karigumba masigi smart students scheme haiba project asi government ga yanaduna salai ki batarabadi makhata na aikhoi gi lairba imungi chhatra kyama soidina sirkhi gadori mastigi natrasna saranya bu themna bo honarale man hairi puksel sengba achumba to mi khuding pu leina nabagi damakta mamal amamam lai aduna nangi suhayu mamal kyan crore amara natragna crore anira mastigi saranya na saun hairi paisa gi damakta khalaga nangna lairaba imungi chhatra singi tungi asa singa duda nangna upul deisen biwani madu singa dugi mamal sunangna pifam thokpani masyaram daga mahak sauna famstigi thokre hojikti natrasna sukhangle saranya bu themba yararo habsi mastigi mana hairi magi mamaldi atai natte siba haibsini
ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯉꯁꯥꯏ ꯃꯃꯥꯡꯗꯁꯨ ꯎꯠꯈ꯭ꯔꯕ ꯃꯥꯅ ꯑꯣꯇꯣ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯍꯅꯨꯔꯦꯗꯤꯅ ꯇ꯭ꯔꯛꯅ ꯊꯣꯝꯗꯨꯅ ꯍꯥꯠꯅꯕꯒꯤ ꯍꯣꯠꯅꯕꯒꯤ ꯇꯥꯟꯖꯥ ꯑꯁꯤꯅꯤ ꯇꯧꯕꯇꯕꯨ ꯃꯥ ꯃꯐꯝ ꯑꯁꯤꯗꯗꯤ ꯁꯤꯅꯤꯡꯁꯤꯠꯇ ꯍꯤꯡꯍꯧꯕꯅꯤ ꯃꯁꯤꯗꯒꯤ ꯁ꯭ꯋꯦꯇꯥꯗ ꯅꯇ꯭ꯔꯥꯁꯅ ꯁꯥꯎꯅ ꯀꯣꯜ ꯇꯧꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯤ ꯉꯁꯤꯃꯛ ꯃꯥꯕꯨ ꯍꯥꯠꯇꯕ ꯌꯥꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤ ꯑꯃꯅ ꯁꯤꯔꯝꯕ ꯇꯥꯔꯕꯗꯤ ꯃꯗꯨꯒꯤ ꯑꯆꯨꯝꯕ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯄꯨꯂꯤꯁꯅ ꯌꯥꯝꯅ ꯀꯟꯅ ꯊꯤꯒꯠꯂꯛꯀꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯥꯕꯨ ꯔꯦꯞ ꯇꯧꯔꯒ ꯍꯥꯠꯇꯣꯛꯀꯗꯕꯅꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯀꯦꯁ ꯑꯁꯤ ꯅꯥꯀꯜ ꯑꯃꯗ ꯊꯩꯗꯣꯛꯈꯤꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯀ꯭ꯂꯣꯖ ꯇꯧꯁꯤꯟꯈꯤꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯔꯟꯌꯥꯕꯨ ꯍꯥꯠꯄꯒꯤ ꯁꯛꯇꯝ ꯑꯁꯤ ꯎꯠꯂꯛꯂꯦ ꯍꯅꯨꯔꯦꯗꯤ ꯍꯥꯏꯔꯤꯕ ꯒꯦꯡ ꯅꯨꯄꯥꯁꯤꯅ ꯃꯥꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯔꯕ ꯃꯇꯨꯡꯗ ꯔꯦꯞ ꯇꯧꯗꯨꯅ ꯍꯥꯠꯇꯣꯛꯂꯒ ꯇꯦꯡꯀꯤ ꯃꯅꯨꯡꯗ ꯊꯥꯗꯔꯒ ꯊꯝꯂꯝꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯎꯠꯂꯛꯂꯤꯕꯁꯤ ꯒꯨꯅꯅ ꯎꯀꯤꯜ ꯅꯨꯄꯥ ꯑꯃꯗ ꯍꯥꯏꯔꯤ ꯂꯩꯔꯤꯕ ꯏꯕꯤꯗꯦꯟꯁ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯄ꯭ꯔꯦꯁꯀꯤ ꯃꯃꯥꯡꯗ ꯄꯨꯊꯣꯛꯇꯨꯅ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯍꯟꯒꯗꯕꯅꯤ ꯍꯥꯏꯕꯗꯤ ꯁꯔꯟꯌꯥꯕꯨ ꯍꯥꯠꯂꯤꯕꯁꯦ ꯅꯦꯠ ꯑꯦꯀꯥꯗꯃꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯇꯧꯕꯅꯤ ꯍꯥꯏꯕꯁꯤ ꯒꯨꯅꯅꯗꯤ ꯈꯪꯂꯤꯕꯅꯤ ꯃꯁꯤꯒꯤ ꯏꯕꯤꯗꯦꯟꯁꯁꯤꯡꯁꯤ ꯄꯨꯊꯣꯛꯇꯨꯅ ꯃꯌꯥꯝꯗ ꯈꯪꯍꯟꯅꯕꯒꯤ ꯋꯥꯐꯝꯗꯨꯅꯤ ꯃꯥꯅ ꯎꯀꯤꯜ ꯅꯨꯄꯥꯁꯤꯗ ꯍꯥꯏꯔꯤꯕꯁꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯎꯀꯤꯜ ꯅꯨꯄꯥꯁꯤꯗꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯥꯅ ꯍꯥꯏꯔꯤ ꯄ꯭ꯔꯦꯁꯀꯤ ꯃꯤꯁꯤꯡ ꯑꯃꯗꯤ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯗꯤ ꯊꯥꯖꯔꯨꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯅ ꯏꯕꯤꯗꯦꯟꯁꯁꯤꯡ ꯑꯁꯤ ꯀꯣꯔꯠꯇ ꯑꯣꯏꯅ ꯂꯣꯏꯅ ꯄꯨꯊꯣꯛꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯒꯨꯅꯕꯨ ꯊꯦꯝꯖꯤꯟꯗꯨꯅ ꯊꯝꯂꯒ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤꯒꯤ ꯄꯥꯎ ꯑꯁꯤ ꯅꯇ꯭ꯔꯥꯁꯇ ꯃꯥꯅ ꯇꯝꯈꯤꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯗꯒꯤ ꯌꯥꯝꯅ ꯄꯩꯁꯥꯁꯤꯡ ꯃꯥꯅ ꯂꯧꯈꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯟꯗꯨꯅ ꯑꯗꯨꯝ ꯒꯨꯅꯗ ꯃꯔꯥꯜ ꯊꯥꯡꯖꯤꯟꯗꯨꯅ ꯁꯔꯟꯌꯥꯒꯤ ꯃꯤꯍꯥꯠꯄꯅꯤ ꯍꯥꯏꯖꯤꯟꯗꯨꯅ ꯃꯉꯣꯟꯗ ꯗꯁꯥ ꯇꯥꯍꯟꯈꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯁ꯭ꯋꯦꯇꯥꯅ ꯑꯙ꯭ꯌꯥꯟ ꯑꯃꯗꯤ ꯔꯨꯄꯥꯒꯤ ꯃꯐꯝꯗ ꯂꯤꯗꯨꯅ ꯇꯥꯍꯜꯂꯤꯕꯅꯤ ꯁꯥꯎꯅꯤꯡꯂꯕ ꯔꯨꯄꯥꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯍꯥꯏꯔꯛꯏ ꯑꯁꯨꯛ ꯐꯠꯈꯤꯗ꯭ꯔꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯕꯗ ꯅꯪꯒꯤ ꯊꯃꯣꯏꯗ ꯀꯔꯤꯃꯠꯇ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯇꯕ꯭ꯔꯥ ꯁ꯭ꯋꯦꯇꯥꯅ ꯈꯨꯝꯃꯤ ꯇꯧꯔꯤꯕꯁꯦ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯀꯌꯥꯒꯤ ꯁꯦꯟꯐꯝꯒꯤ ꯕꯤꯖꯤꯅꯦꯁꯅꯤ ꯑꯗꯨꯒ ꯏꯆꯝ ꯆꯝꯕ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯑꯃ ꯂꯥꯛꯂꯒ ꯄꯨꯝꯅꯃꯛ ꯊꯨꯒꯥꯏꯕꯁꯤꯕꯨ ꯑꯩꯈꯣꯏꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯒꯗ꯭ꯔꯥ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯉꯝꯅꯕ ꯍꯣꯠꯅꯈꯤꯕꯅꯤ ꯃꯁꯤꯗꯒꯤ ꯔꯨꯄꯥꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯁꯥꯔ ꯃꯈꯣꯏꯁꯤꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯂꯦꯝꯃ ꯊꯥꯕꯒꯤ ꯊꯕꯛꯇꯤ ꯇꯧꯔꯣꯏꯁꯤ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯑꯅꯤꯁꯤ ꯆꯠꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯁ꯭ꯋꯦꯇꯥꯅ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯅ ꯃꯉꯣꯟꯗ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ ꯅꯇ꯭ꯔꯥꯁꯅ ꯃꯥꯒꯤ ꯕꯤꯖꯤꯅꯦꯁ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯉꯝꯕ ꯄꯥꯝꯕꯩꯁꯤꯡ ꯁꯤꯖꯤꯟꯅꯔꯛꯀꯅꯤ ꯃꯥꯕꯨ ꯐꯥꯕꯗꯤ ꯊꯝꯕꯨ ꯊꯝꯈꯣ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯐꯥꯎ ꯂꯥꯟꯗꯨꯅ ꯆꯪꯁꯤꯟꯕ ꯉꯝꯂꯣꯏ ꯃꯁꯤꯗꯒꯤ ꯑꯙ꯭ꯌꯥꯟꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯁꯛꯇꯝꯗ ꯌꯦꯡꯗꯨꯅ ꯁ꯭ꯄꯦꯛ ꯑꯁꯤ ꯎꯞꯁꯤꯟꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯇ꯭ꯔꯥꯁꯒꯤ ꯑꯣꯐꯤꯁꯇ ꯃꯥꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯏꯕ ꯃꯤꯁꯛ ꯑꯃꯕꯨ ꯀꯥꯎꯁꯤꯜꯂꯛꯇꯨꯅ ꯃꯤꯡꯁꯦꯜ ꯀꯥꯏꯗꯨꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯇꯥꯔꯦ ꯃꯁꯤ ꯎꯕꯗ ꯃꯥꯁꯨ ꯉꯛꯄꯗ ꯂꯣꯏꯔꯕꯅꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯁꯤꯒ ꯑꯙ꯭ꯌꯥꯟꯒ ꯃꯇꯧ ꯀꯔꯝꯅ ꯐꯨꯅꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛ ꯍꯟꯒꯠꯇꯨꯅ ꯑꯃꯨꯛ ꯎꯠꯂꯛꯏ ꯃꯥꯅ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯁꯤꯅ ꯃꯉꯣꯟꯗ ꯊꯤꯡꯏ ꯇꯧꯕꯇꯕꯨ ꯂꯩꯔꯝꯂꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯁꯨ ꯃꯥꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯔꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯁꯤꯅ ꯃꯉꯣꯟꯗ ꯈꯨꯠꯊꯥ ꯑꯃ ꯊꯥꯕ ꯐꯪꯗꯦ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯔꯕ ꯃꯇꯨꯡꯗ ꯅꯇ꯭ꯔꯥꯁꯀꯤ ꯀꯥꯗ ꯌꯧꯁꯤꯜꯂꯛꯄꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯗ ꯎꯍꯜꯂꯤ ꯍꯧꯖꯤꯛ ꯑꯙ꯭ꯌꯥꯟ ꯑꯁꯤ ꯌꯥꯝꯅ ꯃꯨꯛꯈꯥꯏꯅ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯑꯗꯨꯒ ꯁꯣꯐꯥꯗ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯅꯇ꯭ꯔꯥꯁꯅ ꯊꯧꯏꯁꯥ ꯁꯥꯗꯅ ꯍꯥꯏꯔꯛꯏ ꯑꯣ ꯑꯗꯣꯝꯗꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯤꯁꯛ ꯑꯣꯏꯔꯝꯂꯤꯗꯅ ꯇꯧꯕꯇꯕꯨ ꯑꯩꯒꯤ ꯄꯥꯔꯃꯤꯁꯟ ꯌꯥꯎꯗꯅ ꯄꯣꯠ ꯆꯩ ꯊꯨꯒꯥꯏꯔꯒ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯄ ꯍꯥꯏꯕꯁꯤꯗꯤ इलीगेलनि अध्ययन खुमी क्रिमिनल ग उन्ननबगिदमक्ति सांगलकपदा पुलिसना परमिशन लौबगी दरकार तादे तंजासता लॉयर कांगबु खर सांगसिलक्तुना एंटीसिपेटरी बेल गी सेसी पुथोक्तुनु उलगले नतरासना उसितना हारि सरन्याना सिबु नुमिदुदा गुना से अतोप सिटी द लैखि हाबसि नखोइने यामना वानु पुथोई हाइदुना इना ताइ तबुदुबु आइसु सरन्याना सिबु मतमदा अतोप लैबाक्ता लैखि थाजद्रग मसिगी सेसी येंगबियु हाइदुना पिसि लागले फ्लाइट टिकट्स स्टे डिटेल्स इमिग्रेशन स्टाम्प्स हारिबु खुदिमो दो मसिदा यावरबनी अध्ययन खुमी अचुम्बबु मतम कुइना नमसिन्दुना लैब ngamloi नोंगु नत्रग नोंगुदि माया मांगद सोइदना थोलकनी मसदा नतरासना हेक थोलकपगा अमुकसो इन फुमजिन्यनी हौजे अध्ययन लॉयर सिंगस दो चिन्दुना हंगली नखोइगी नरकता कना कना लाइक लाइसु हाइब लॉयर यावबनो अमन खुमलाई हेक्ता हाइबियु करिनो अध्ययन एंटीसिपेटरी वेल हाइबसे अरेस्ट तौबुद थिंगबदि ngami तौबुदबु इन्वेस्टिगेशन तौबुद थिंगब थम्बराने मसदिगी उकिलसन ngak हाइदुना थिंगदे हाइदुना फोंगदरले अध्ययन इन्वेस्टिगेशन चथबा मतमदा करिगुम्बा कोऑपरेट तौरक्तबा तारगदी एफआईआर पालगा फाबिया हाइबसिसु चुम्मिको मसदिगी उकिल नुपासी वा मसिल अमथंगांग ngam अध्ययन नतरास्ति येंगदुना हाइरी अदोरबदी चच्छि लाउदना अध्ययन उकिल सिंगस तो चिन्दुना हाइरी पुलिसना कौबदा करिगुम्बा लाउ हाइबा याद्रगदी मिसकदगी कोलार पाइदुना सिंगनु पुबसु याइको मसिहारमगा अध्ययन फुका होतुना नतरासगी कोलार पाइदुना सिंगखत्रे अदुगा चिंगदुना कासी मनुंगदगी पुथोखरे तंजासता नतरासना मागी उकिलसदि इंगित अमा पिरम्मी मसदिगी उकिलसना कॉल तौखरे हौजेक नतरासपु कोलार पाइदुना पुथोरगली नाकलमदना डीजीपी श्रीनिवास हारिबु नुपासिबु लೈ मागी मांगदा लेरिबो फोन सिंगसता कॉल लागली अदु माना ओकप तौदना करी तौसिगे हाइदुना वाखल सुंगलगा लೈ अदुगा नाकलमदना अध्ययन नतरासपु चिंगदुना पुथोरलिंगी तंजासिदा अध्ययनगी फोनदा मेसेज लाखिबगी मखोल ताइ मसदु नतरासना हाइरै अदोंगी फोन अदु चेक तौबी अध्ययन याम थुना फोन सि येंगी नतरासना हाइरि हौजिकति नंग ट्रांसफर चलबनी मरमदना केस असिग मरि लेनना नंगनि इन्वेस्टिगेशन तौबो याररोय असुना हाइरिंगी डीजीपी ने कॉल तौसिलगले अध्ययन हाइरि सार करिनो दोम तौबिरिबिसु डीजीपी ने साउना हाइरै हायर ऑफिसर दिन इन्फॉर्म तौदना करिगिदमक्ता मी अरेस्ट तौनना मफम अदुदा नंग चलिबनो नतरासना यामनो मुखाइना मागी कॉलर द पाइरिबु खुद स्कन थोक्तुन हाइरै हौजिकति अदोमना अइबु लिप सिगी वांग लाना पुदुना चटप फाव ngamloi अदुना यारगदि अदोम मफम स्तिगी याम थुना चटपिख्रो अध्ययन मखाताना डीजीपी द हाइरि ओरिबे फिबम सि सारना सुलोइना खंबिरिबा नत्रा अदु करिगिदमक्ता सारना थिंबिरिबनो डीजीपी ने खुमलै वफम सिंग सि फोन दैना हाइबे याररोय मरमदुना याम थुन नंग ऑफिस द लाव अदुगा नंगोंदा वफम खुदिमक लोइना खंगलगे मसि हारदुना फोन थामग्रे मस्तिगी अध्ययन थमोइदे चाकपुग लोइना नतरासत मुन्नि येंगलै
ꯇꯟꯖꯥꯁꯤꯗ ꯅꯇ꯭ꯔꯥꯁꯅꯁꯨ ꯃꯉꯣꯟꯗ ꯃꯤꯠ ꯈꯥꯅ ꯌꯦꯡꯂꯝꯂꯤꯕꯅꯤ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯕ ꯅꯠꯇꯅ ꯑꯙ꯭ꯌꯥꯟ ꯑꯁꯤ ꯀꯔꯤꯃꯠꯇ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛ ꯅꯇ꯭ꯔꯥꯁ ꯑꯁꯤ ꯃꯥꯒꯤ ꯀꯥꯗ ꯁꯥꯎꯅ ꯆꯪꯁꯤꯜꯂꯛꯂꯤ ꯃꯥꯅ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯐꯤꯔꯣꯜꯁꯤꯡ ꯑꯁꯤꯕꯨ ꯃꯩ ꯊꯥꯗꯣꯛꯂꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯑꯙ꯭ꯌꯥꯟꯅ ꯄꯥꯏꯗꯨꯅ ꯆꯤꯡꯈꯤꯕ ꯐꯤꯔꯣꯜ ꯑꯣꯏꯕꯗꯒꯤ ꯃꯁꯤꯕꯨ ꯃꯩ ꯊꯥꯗꯣꯛꯂꯤꯕꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯙ꯭ꯌꯥꯟ ꯑꯁꯤ DGPꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯂꯦ ꯍꯧꯖꯤꯛ DGPꯅ ꯍꯥꯏꯔꯤ ꯃꯥꯒꯤꯗꯃꯛꯇ ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯁꯧꯒꯠꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯤ ꯀꯦꯁ ꯑꯁꯤꯗꯒꯤ ꯂꯥꯞꯊꯣꯛꯈꯤꯕꯅ ꯍꯦꯟꯅ ꯐꯒꯅꯤ ꯑꯙ꯭ꯌꯥꯟꯅ ꯈꯨꯝꯂꯛꯏ ꯅꯇ꯭ꯔꯥꯁꯅ ꯄꯩꯁꯥ ꯄꯤꯗꯨꯅ ꯅꯦꯛꯂꯒ ꯍꯅꯨꯔꯦꯗꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯅ ꯁꯔꯟꯌꯥꯕꯨ ꯍꯥꯠꯈꯤꯕꯅꯤ ꯑꯗꯨꯒ IPS ꯍꯔꯤꯁꯀꯨꯃꯥꯔꯅꯁꯨ ꯅꯇ꯭ꯔꯥꯁꯇꯒꯤ ꯄꯩꯁꯥ ꯂꯧꯗꯨꯅ ꯒꯨꯟꯅꯕꯨ ꯃꯤꯡꯆꯠ ꯊꯤꯍꯟꯈꯤꯕꯅꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯄꯩꯁꯥ ꯄꯤꯗꯨꯅ ꯅꯦꯛꯂꯤꯕ ꯒꯨꯟꯗꯥꯁꯤꯡ ꯑꯁꯤꯒ ꯄꯨꯂꯤꯁ ꯑꯩꯈꯣꯏꯒꯁꯤꯕꯨ ꯀꯔꯤꯗ ꯈꯦꯠꯅꯔꯤꯕꯅꯣ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯃꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇꯗꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯍꯣꯝ ꯁꯦꯀ꯭ꯔꯦꯇꯔꯤ DGP ꯑꯃꯗꯤ ꯀꯃꯤꯁꯅꯔꯅꯆꯤꯡꯕ ꯂꯣꯏꯅ ꯆꯦꯟꯅꯔꯛꯏ ꯀꯣꯔꯠꯅꯁꯨ ꯄꯨꯡꯈꯥꯏ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯦꯟꯇꯤꯁꯤꯄꯦꯇꯔꯤ ꯕꯦꯜ ꯍꯦꯛꯇ ꯄꯤꯊꯣꯛꯏ ꯃꯁꯤꯗꯤ ꯌꯥꯝꯅ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯧꯑꯣꯡ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯃꯥ ꯅꯣꯛꯇꯨꯅ ꯐꯣꯡꯗꯣꯛꯂꯤ ꯃꯁꯤꯗ DGPꯅ ꯅꯠꯇꯦ ꯑꯗꯨꯝꯅ ꯊꯃꯣꯏꯗ ꯏꯃꯣꯁꯟ ꯐꯥꯎꯈꯤꯅꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤꯗꯤ ꯑꯗꯨꯝ ꯊꯣꯛꯇꯨꯅ ꯂꯩꯔꯕꯅꯤ ꯅꯪꯁꯨ ꯑꯗꯨꯝ ꯊꯦꯡꯅꯔꯛꯀꯅꯤ ꯅꯪꯕꯨ ꯏꯀꯣꯅꯣꯃꯤꯛ ꯑꯣꯐꯦꯟꯁ ꯋꯤꯡꯗ ꯇ꯭ꯔꯥꯟꯁꯐꯔ ꯄꯤꯔꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯒꯁꯨ प्रजा ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯌꯥꯏꯅ ꯃꯁꯤꯒꯤ ꯑꯙ꯭ꯌꯥꯟꯁꯤ ꯐꯨꯛ ꯍꯧꯒꯠꯆꯔꯦ ꯑꯗꯨꯒ ꯍꯥꯏꯔꯤ ꯑꯗꯣꯝꯅ ꯑꯩꯕꯨ ꯂꯧꯊꯣꯛꯅꯤꯡꯕ ꯄꯣꯁ ꯑꯃꯗꯒꯤ ꯂꯧꯊꯣꯛꯇꯨꯅ ꯊꯥꯅꯤꯡꯕ ꯃꯐꯝ ꯑꯃꯗ ꯊꯥꯕꯤꯌꯨ ꯇꯧꯕꯇꯕꯨ ꯑꯩꯗꯤ ꯍꯥꯟꯅꯒꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨ ꯑꯗꯨꯝ ꯑꯣꯏꯗꯨꯅ ꯂꯩꯈꯤꯒꯅꯤ ꯅꯇ꯭ꯔꯥꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯣ ꯑꯩꯉꯣꯟꯗꯒꯤ ꯀꯟꯕ ꯀꯅꯥꯅꯁꯨ ꯉꯝꯂꯣꯏ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯀꯥꯁꯇꯒꯤ ꯊꯣꯛꯂꯛꯂꯦ ꯑꯗꯨꯒ DGP ꯑꯁꯤꯗꯤ ꯃꯉꯣꯟꯗ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯙ꯭ꯌꯥꯟ ꯑꯁꯤ ꯏꯀꯣꯅꯣꯃꯤꯛ ꯗꯤꯐꯦꯟꯁ ꯋꯤꯡ ꯆꯦꯟꯅꯥꯏꯗ ꯑꯃꯨꯛ ꯇ꯭ꯔꯥꯟꯁꯐꯔ ꯂꯥꯛꯂꯦ ꯃꯐꯝꯁꯤꯗ DSP ꯑꯣꯏꯕꯤ ꯅꯖꯤꯃꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯂꯤ ꯃꯥꯅ ꯍꯥꯏꯔꯤ ꯃꯐꯝꯁꯤꯗ ꯍꯥꯟꯅꯗꯒꯤ ꯆꯠꯊꯗꯨꯅ ꯂꯩꯔꯤꯕ ꯀꯦꯁꯁꯤꯡꯗꯤ ꯁꯤꯠ ꯐꯟ ꯁ꯭ꯀꯦꯝꯒꯤ ꯑꯣꯏꯅ ꯀꯦꯁ 16ꯒꯤ ꯏꯟꯀ꯭ꯋꯥꯏꯔꯤ ꯆꯠꯊꯔꯤ ꯏꯃꯨ ꯃꯤꯠ ꯁ꯭ꯀꯦꯝꯒꯤ ꯑꯣꯏꯅ ꯀꯦꯁ 19ꯒꯤ ꯏꯟꯀ꯭ꯋꯥꯏꯔꯤ ꯆꯠꯊꯔꯤ ꯑꯗꯨꯒ ꯖꯨꯋꯦꯂꯔꯤ ꯂꯣꯟ ꯁ꯭ꯀꯦꯝꯒꯤ ꯑꯣꯏꯅ ꯀꯦꯁ 9ꯒꯤ ꯏꯟꯀ꯭ꯋꯥꯏꯔꯤ ꯆꯠꯊꯔꯤ ꯃꯤꯔꯩꯕꯥꯛꯇ ꯊꯕꯛ ꯄꯤꯒꯅꯤ ꯍꯥꯏꯕꯒꯤ ꯅꯃꯥꯗ ꯀꯝꯄꯅꯤ ꯑꯃꯅ ꯀ꯭ꯔꯣꯔ 3 ꯂꯣꯝ ꯍꯦꯟꯕꯒꯤ ꯁꯦꯟꯐꯝ ꯂꯧꯈꯤꯕꯒꯤ ꯀꯦꯁ ꯑꯃꯁꯨ ꯏꯟꯀ꯭ꯋꯥꯏꯔꯤ ꯆꯠꯊꯔꯤ ꯃꯁꯤꯕꯨ ꯇꯥꯔꯒ ꯑꯙ꯭ꯌꯥꯟꯅ ꯍꯥꯏꯔꯤ ꯅꯖꯤꯃꯥ ꯃꯗꯨꯒꯨꯝꯕ ꯑꯄꯤꯛꯄ ꯉꯥꯁꯤꯡꯗꯨꯗꯤ ꯅꯪꯅ ꯐꯥꯎ ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯆꯧꯕ ꯉꯥꯅꯤ ꯑꯩꯅ ꯐꯥꯅꯅꯕ ꯍꯣꯠꯅꯔꯤꯕꯁꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯤ ꯅꯦꯠ ꯑꯦꯀꯥꯗꯃꯤ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤꯗꯨꯒꯤ ꯃꯔꯝꯗ ꯇꯥꯔꯕ꯭ꯔꯥ ꯅꯖꯤꯃꯥꯅ ꯍꯣꯏ ꯇꯥꯔꯦ ꯍꯥꯏꯅ ꯈꯨꯝꯃꯤ ꯃꯗꯨꯒꯤ ꯆꯤꯌꯔꯃꯦꯟ ꯑꯣꯏꯔꯤꯕ ꯅꯇ꯭ꯔꯥꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯥꯒꯤ ꯀꯝꯄꯅꯤ ꯃꯁꯤꯡ ꯀꯌꯥꯝ ꯂꯩꯕꯅꯣ ꯃꯥꯒꯤ ꯐꯣꯔꯦꯟ ꯏꯟꯚꯦꯁꯠꯃꯦꯟ ꯗꯤꯇꯦꯜꯁ ꯃꯥꯒꯤ ꯕꯦꯡꯛ ꯕꯦꯂꯦꯟꯁ ꯂꯣꯟꯅ ꯀꯌꯥꯝ ꯂꯩꯕ ꯑꯃꯗꯤ ꯅꯦꯠ ꯑꯦꯀꯥꯗꯃꯤꯒꯤ ꯑꯣꯏꯅ ꯃꯥꯒꯤ ꯍꯦꯛ ꯂꯩꯔꯤꯕ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯗꯤꯇꯦꯜꯁ ꯈꯨꯗꯤꯡꯃꯛ ꯊꯤꯒꯠꯇꯨꯅ ꯑꯩꯉꯣꯟꯗ ꯄꯤꯁꯤꯜꯂꯛꯀꯗꯕꯅꯤ ꯌꯦꯁ ꯁꯥꯔ ꯍꯥꯏꯔꯝꯃꯒ ꯅꯖꯤꯃꯥꯁꯤ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈꯤ ꯇꯟꯖꯥꯁꯤꯗ ꯑꯙ꯭ꯌꯥꯟꯅ ꯀꯧꯗꯨꯅ ꯍꯥꯏꯔꯤ ꯀꯦꯁ ꯑꯁꯤꯒꯤ ꯑꯣꯏꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕꯒꯤ ꯊꯕꯛ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯀꯅꯤ ꯇꯧꯕꯇꯕꯨ ꯃꯁꯤꯒꯤ ꯑꯣꯐꯤꯁ ꯑꯁꯤꯗꯤ ꯅꯠꯇꯦ ꯑꯇꯣꯞꯄꯗ ꯑꯣꯏꯒꯗꯕꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯑꯅꯧꯕ ꯑꯣꯐꯤꯁ ꯑꯣꯏꯒꯗꯧꯔꯤꯕ ꯃꯐꯝ ꯑꯁꯤꯕु ꯕꯦꯇ꯭ꯔꯤꯅ ꯌꯦꯡꯁꯤꯟꯕ ꯂꯥꯛꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛ SP ꯑꯙ꯭ꯌꯥꯟ ꯑꯃꯗꯤ DSP ꯅꯖꯤꯃꯥ ꯑꯁꯤ ꯃꯐꯝꯁꯤꯗ ꯌꯧꯁꯤꯜꯂꯛꯂꯦ ꯕꯦꯇ꯭ꯔꯤ ꯑꯃꯗꯤ ꯔꯨꯄꯥꯒꯁꯨ ꯃꯁꯛ ꯈꯪꯅꯍꯜꯂꯦ ꯇꯟꯖꯥꯁꯤꯗ ꯕꯦꯇ꯭ꯔꯤꯅ ꯐꯥꯒꯤ ꯇꯧꯗꯨꯅ ꯍꯥꯏꯔꯤ ꯃꯦꯗꯥꯝ ꯑꯗꯣꯝꯕꯨ ꯕꯤꯔꯌꯥꯅꯤ ꯐꯖꯅ ꯍꯧꯕ ꯍꯩꯕ꯭ꯔꯥ ꯑꯩꯗꯤ ꯕꯤꯔꯌꯥꯅꯤ ꯌꯥꯝꯅ ꯆꯥꯕ ꯄꯥꯝꯖꯩ ꯃꯁꯤꯗ ꯑꯙ꯭ꯌꯥꯟꯅ ꯃꯍꯥꯛꯁꯤ DSPꯅꯤ ꯃꯁꯤꯗ ꯕꯦꯇ꯭ꯔꯤꯅ ꯏꯆꯝ ꯆꯝꯅ ꯕꯤꯔꯌꯥꯅꯤꯒꯤ ꯃꯔꯝꯗ ꯍꯪꯖꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯅꯖꯤꯃꯥꯗ ꯑꯙ꯭ꯌꯥꯟꯅ ꯍꯥꯏꯔꯤ ꯃꯈꯣꯏ ꯑꯅꯤꯁꯦ ꯑꯟꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯔꯤ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯇꯟꯖꯥꯁꯤꯗ ꯕꯦꯇ꯭ꯔꯤꯗꯤ ꯑꯆꯥꯄꯣꯠ ꯆꯥꯕ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ ꯅꯖꯤꯃꯥꯅ ꯍꯥꯏꯔꯤ ꯅꯦꯠ ꯑꯦꯀꯥꯗꯃꯤ ꯍꯥꯏꯕꯁꯦ ꯏꯗꯨꯇꯦꯛ ꯀꯝꯄꯅꯤ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯗ ꯃꯇꯧ ꯀꯔꯝꯅ ꯏꯟꯀ꯭ꯋꯥꯏꯔꯤ ꯆꯠꯊꯒꯗꯧꯔꯤꯕꯅꯣ ꯃꯁꯤꯒꯤ ꯑꯙ꯭ꯌꯥꯟꯅ ꯈꯨꯝꯂꯛꯏ ꯁꯤꯠ ꯐꯟ ꯁ꯭ꯀꯦꯝꯕꯨ ꯀꯔꯤꯒꯤꯗꯃꯛꯇ ꯏꯀꯣꯅꯣꯃꯤꯛ ꯑꯣꯐꯦꯟꯁ ꯍꯥꯏꯅ ꯂꯧꯔꯤꯕꯅꯣ ꯅꯖꯤꯃꯥꯅ ꯈꯨꯝꯃꯤ ꯃꯗꯨꯒꯤ ꯃꯔꯝꯗꯤ ꯂꯨꯄꯥ ꯂꯥꯛ ꯑꯃ ꯏꯟꯚꯦꯁꯠ ꯇꯧꯕ ꯃꯇꯝꯗ ꯂꯨꯄꯥ 50,000ꯒꯤ ꯁꯦꯟꯗꯣꯏ ꯐꯪꯒꯅꯤ ꯍꯥꯏꯖꯤꯜꯂꯒ ꯑꯔꯥꯟꯕ ꯀꯃꯤꯠꯃꯦꯟ ꯄꯤꯁꯤꯟꯗꯨꯅ ꯃꯌꯥꯝꯗꯒꯤ ꯅꯝꯊꯥꯛ ꯇꯧꯕꯅꯤ ꯃꯗꯨꯒꯤꯗꯃꯛꯇ ꯃꯈꯣꯏꯕꯨ ꯐꯥꯅꯅꯕ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯔꯤꯕꯅꯤ ꯑꯙ꯭ꯌꯥꯟꯅ ꯍꯥꯏꯔꯛꯏ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯇꯥꯃꯤꯜ ꯅꯥꯗꯨꯗ ꯄ꯭ꯔꯥꯏꯚꯦꯠ ꯑꯃꯗꯤ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖꯀꯤ ꯁꯤꯠ ꯑꯁꯤ 10,000ꯗꯒꯤ ꯍꯟꯊꯩ ꯃꯁꯤ ꯂꯤꯃꯤꯇꯦꯗ ꯑꯣꯏꯕ ꯁꯤꯠꯅꯤ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯂꯥꯟꯈꯠꯄ ꯌꯥꯕ ꯅꯠꯇꯦ ꯇꯧꯕꯇꯕꯨ ꯅꯇ꯭ꯔꯥꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯁꯥꯇ꯭ꯔ ꯂꯥꯛ ꯀꯌꯥꯕꯨ ꯗꯥꯛꯇꯔ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯖꯤꯟꯗꯨꯅ ꯃꯈꯣꯏꯗꯒꯤ ꯂꯨꯄꯥ ꯂꯥꯛ ꯀꯔꯣꯔ ꯀꯌꯥꯒꯤ ꯐꯤ ꯊꯤꯍꯟꯗꯨꯅ ꯃꯈꯣꯏꯒꯤ ꯄꯣꯀꯦꯠ ꯊꯟꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯅ ꯃꯁꯤꯕꯨ ꯏꯀꯣꯅꯣꯃꯤꯛ ꯑꯣꯐꯦꯟꯁ ꯅꯠꯇ꯭ꯔꯕꯗꯤ ꯀꯔꯤꯅꯤ ꯍꯥꯏꯒꯗꯧꯔꯤꯕꯅꯣ ꯇꯟꯖꯥꯁꯤꯗ ꯕꯦꯇ꯭ꯔꯤꯅ ꯐꯥꯒꯤ ꯇꯧꯗꯨꯅ ꯍꯥꯏꯔꯤ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯃꯁꯤꯒꯤ ꯄꯣꯇꯦꯇꯣ ꯆꯤꯞꯀꯤ ꯄꯦꯀꯦꯠꯀ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯃꯄꯥꯟꯗꯒꯤ ꯌꯦꯡꯕꯗꯗꯤ ꯄꯤꯛ ꯊꯟꯗꯨꯅ ꯃꯅꯨꯡꯗ ꯌꯥꯝꯅ ꯌꯥꯎꯔꯝꯒꯗꯕ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯂꯨꯔꯀꯥꯟꯗꯗꯤ ꯈꯖꯤꯛꯈꯛꯇꯪ ꯌꯥꯎꯔꯝꯃꯤ ꯍꯧꯖꯤꯛ ꯔꯨꯄꯥꯅ ꯍꯪꯂꯛꯏ ꯅꯦꯠ ꯑꯦꯀꯥꯗꯃꯤꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯏꯟꯀ꯭ꯋꯥꯏꯔꯤ ꯆꯠꯊꯔꯒ ꯅꯇ꯭ꯔꯥꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯁꯔꯟꯌꯥꯕꯨ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯇꯧ ꯀꯔꯝꯅ ꯄ꯭ꯔꯃꯥꯟ ꯄꯤꯒꯗꯧꯔꯤꯕꯅꯣ ꯑꯙ꯭ꯌꯥꯟꯅ ꯈꯨꯝꯂꯛꯏ ꯁ꯭ꯃꯥꯔꯠ ꯁ꯭ꯇꯨꯗꯦꯟꯠꯁ ꯁ꯭ꯀꯤꯝ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯂꯣꯟꯆ ꯇꯧꯈꯤꯕ ꯇꯥꯔꯕꯗꯤ ꯂꯥꯏꯔꯕ ꯏꯃꯨꯡꯒꯤ ꯁꯥꯇ꯭ꯔ ꯀꯌꯥ ꯑꯃꯕꯨ ꯃꯈꯣꯏꯅ ꯕꯜꯂꯤ ꯑꯣꯏꯅ ꯀꯠꯀꯗꯧꯔꯤꯕꯅꯤ ꯃꯗꯨꯕꯨ ꯊꯤꯡꯅꯕ ꯍꯣꯠꯅꯔꯨꯕꯗꯒꯤꯅꯤ ꯁꯔꯟꯌꯥꯅ ꯃꯁꯥꯒꯤ ꯊꯋꯥꯏ ꯊꯥꯈꯤꯕꯁꯤ ꯁꯨꯡꯅꯒꯤ ꯅꯇ꯭ꯔꯥꯁ ꯈꯛꯇꯕꯨ ꯗꯟꯗꯤ ꯄꯤꯕꯅꯗꯤ ꯑꯣꯏꯔꯣꯏ ꯃꯗꯨꯒꯤ ꯁ꯭ꯃꯥꯔꯠ ꯁ꯭ꯇꯨꯗꯦꯟꯠ ꯁ꯭ꯀꯤꯝ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯖꯦꯛ ꯑꯗꯨꯕꯨꯁꯨ ꯊꯤꯡꯒꯗꯕꯅꯤ ꯑꯗꯨꯝꯅ ꯇꯧꯔꯕ ꯃꯇꯝꯗꯇ ꯁꯔꯟꯌꯥꯅ ꯊꯋꯥꯏ ꯀꯠꯈꯤꯕꯗꯣ ꯂꯦꯝꯅ ꯃꯥꯡꯗꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯈꯟꯒꯗꯧꯔꯤꯕꯅꯤ ꯃꯁꯤꯗꯒꯤ DSP ꯅꯖꯤꯃꯥꯅꯁꯨ ꯑꯙ꯭ꯌꯥꯟꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯗ ꯌꯥꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯅꯦꯠ ꯑꯦꯀꯥꯗꯃꯤꯒꯤ ꯃꯔꯝꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛ ꯅꯦꯠ ꯑꯦꯀꯥꯗꯃꯤꯗ ꯊꯕꯛ ꯇꯧꯔꯝꯕ ꯅꯨꯄꯥ ꯑꯃꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯥꯅ ꯍꯥꯏꯔꯤ ꯑꯩ ꯆꯍꯤ ꯑꯃꯔꯣꯝ ꯅꯦꯠ ꯑꯦꯀꯥꯗꯃꯤꯒꯤ ꯃꯥꯔꯀꯦꯇꯤꯡ ꯗꯤꯄꯥꯔꯠꯃꯦꯟꯇ ꯊꯕꯛ ꯇꯧꯔꯝꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯁ꯭ꯇꯨꯗꯦꯟꯠ 15 ꯔꯣꯝꯗꯤ ꯄ꯭ꯔꯦꯁꯔ ꯄꯨꯕ ꯉꯝꯗꯕꯗꯒꯤ ꯁꯨꯁꯥꯏꯗ ꯇꯧꯗꯨꯅ ꯁꯤꯖꯈ꯭ꯔꯕꯅꯤ ꯃꯁꯤ ꯋꯥꯐꯝ ꯑꯁꯤ ꯃꯈꯣꯏꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯃꯤ ꯍꯦꯟꯅ ꯐꯒꯠꯄ ꯊꯧꯑꯣꯡ ꯑꯃ ꯁꯦꯝꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯍꯣꯠꯅꯕ ꯂꯩꯇꯦ ꯃꯗꯨꯒꯤ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨ ꯎꯔꯛꯄꯗꯒꯤ ꯑꯩꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯕꯛ ꯇꯣꯛꯇꯨꯅ ꯊꯣꯛꯂꯛꯈꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕꯦꯇ꯭ꯔꯤꯅ ꯅꯦꯠ ꯑꯦꯀꯥꯗꯃꯤꯒꯤ ꯏꯝꯄ꯭ꯂꯣꯌꯤ ꯑꯃ ꯁꯥꯗꯨꯅ ꯃꯈꯣꯏꯒꯤ ꯃꯤꯇꯤꯡ ꯇꯧꯔꯤꯕ ꯃꯐꯝꯁꯤꯗ ꯌꯥꯎꯁꯤꯜꯂꯦ ꯑꯗꯨꯒ ꯃꯥꯒꯤ ꯊꯕꯛꯀ ꯊꯦꯠꯂꯤꯕ ꯀꯂꯝ ꯑꯁꯤꯗ ꯑꯔꯣꯟꯕ ꯀꯦꯃꯦꯔꯥ ꯌꯥꯎꯔꯤꯕꯅꯤ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯃꯥꯅ ꯅꯝꯁꯤꯜꯂꯤ
Natrasna hairi akhoi gi leibak sigi micham amagi imungda makhoi gi income gi sa de 60% di masa singbu lairek lai sutam hanabagi damakta ni haidona thadanari bani masi khudong chaba logduna khoi company si saukhan abo hona gada bani asuna hairi wafam sing sibu battery gi aron ba camera gi khuthangda adhyana suloin ure Jose adhyana hairi soidana mamangda haikibu ukil nupado magi maramdadi khoina khangri maramaduna mabu yama thuna thido kadamani masti gi battery na aranba to ukil nupado kadai da leibano haidona thiragli Jose office ta sangsilaktuna sarga mukta unajage haina phongdoklure masda leiram libunu pisna sardi shuti logduna yumda hanki hapta amgi matungda soidan halakani haina phongdorole asing matungda ma mu halagle tanjas tamana poster khari yengli masibu utunu rupa tamana hangli madam makhoi sing si kana haiba khangbibra Rupana kumi net academy ta tamlaga doctor engineer IAS IPS oi kiba mioi sing aduni mastigi mana ngakpa loinan poster is munni yengi adugo mobile na photo kap lang matungda makhoi maramda laptop sin aduna search tawri battery nok tun hairi yengbi madam masigi doctor ni hari bunu pass de modeler amasu wairamle masina takpadi net academy gi maikedi gi utlibe advertisement sing asi namthak ni haibu makhoi na khangle masi matungda makhoi na wafam sibu adhyana tamdun khangale mafam sida sasadeva pande hari bunu pass su leiribani Rupana hairi net academy gi uliba advertisement sing si namthak ngaktani sar battery na sumkhatari modeler sing si mukhoina nektuna makhoi gi net academy ta tamlamnaga achobu thabak tawkhiba mi sing ni haiduna uthole inkhal liba satra sing sina makhoi de attract oiduna net academy de admission tawna bagi dak to hon hanbani aduga EMI gi khutang do eraba sum makhoi de enroll to hanbani mastigi sasadevna hoglaktuna whiteboard as ta karigum khari iri mana iri wasi buds act haibani mana makhatari masigi buds act haibase financial scam to busing gi damak to buthokibani Ek sigi section 21 hairi